Mama mapana machabu nungsibadi mapan naidraba samudraga mane hainai adubu machabu singnadi mama mapabu kadai phabu nungsiba ngamgadori mama mapanadi leijaba khudima wang amata hangdana machagi damakta kathokli machagi ni hairabadi awa ana thide machagi damakta tauba ngamdaba leite adubu mama mapana sonjelalaga machasingi maram thuptuna lerakpa matamda makoina piklingai matamda mama mapana makoigi dimakta honabikhiba nungsibikiba adugumna machasinga mama mapabu nungsibiba ngamgadoribra Natragana, Machasingi Inkalagli Punsi, Mama Mapan Ayetpa Oi Haiduna, a Halverba Mama Mapabu Sorokta, Fata Haudigum Lantopi Doribra. Lengson Breximea, Manga Pakangataram Okcheri, Nasi Mayam with the Mukta, Anogo film Pudra Luxury. Nasi Filamasi, Marathi Filmni, Filamasi main character Oriba, Nana Patekar, Filamasi the Mukta Award Kayama Funky. Adu a film Asimaksu, Tongan Award Kaya Funkrava Filmni, Nasi Filamasi Mami, Nata Samras. Haivadi drama gining thau. Film asi ahan basinda Ganpat Rao koba ahal usilaba nupama makung sekli hotel amad hotel boy oina thabak toramli. Ganpat na thabak tawna Shakespeare aphawa drama kaya gi dialogue hairi aruba dialogue sing adu artha wahan thok kaya amasu handokli. Hotel cha thakpa lakpa miyoi sing adunadi Ganpat ki wangang sangang asida thawai yauna tari. Mayam maraktagi naha oiba aman hanglai nangna haikhiba wahai pareng adu Shakespeare gi karamba wari dagino. Adubu Ganpat nadi Shaurap Tona, Angon the Yetlanu Haramaga, Hotel Munga Chanki, Magi Taba Adum Makatari. Matangi Sendana Ganpat, Mayum Halapumatamda, Hotel the Tinakiba Nahawe Nupadasu, Magi Matung in Aduna Laklanli. Nupaduna Ganpat Tahare, Nangang Tolapongang Singse, Taba the Yamanungai, Nangina Minkarikawi. Ganpat nadi, Maming Lotladun Hari, Agimin the Kasapkawi. Nupadanasu, Magi Maming Siddharth Kawi, America the Tabaktawi, Adubu theatre Pamzabudagi, housing a drama tamli had e. Masi Matung Damu, Siddharth and Ganpat Tanglai, Nangiyum de Kadaidano, 18 Biramage. Ganpat Nakumlai, Aigiyum hek Tiba Pangbaga, Nangun the Agilipam Soitan Tapige. Matangi Senasina, Mayum Make Lejedaba Imunga Molai, High Imunga City, To Makada Lady but Soroki Matayamada, Saidang Pam Lodra Lady. Mafamasida, Razako Gunupamago, Mohammed Koba, Yungoba Amaga Katna Lerami, Tanjasi the Ganpat Sansilaga, Makwe Nigi Kanaba Kamdolami. Aduga Yungoba Mohammed Pashakar Piraga, Tiamaga Tadoki. Masi Urubada, Razana Ganpat Tahari, Babana Torishikano, Pasasum Pira de Lamdam Narani. Aduga Amukshu, Mapagi the Maktiamna Wazan Hide, Numidang Tangela Labasipau, Kadai the Chalino, Equity Pakan Rabani, Lambi Mankrabra Hidana. Ganpat Nasu, no me no me Torodano Comlay, Housing putting on the Mangbaya Bakari Lady. Masi Matungana, Ganpat Amadi Raza, Punda Pamina Yu Takminarami, Tanjas the Chak Tung Libi Roxanako in the Piduna, Nakoi Dolosalo, Chak Chan and Avatar Shire E. Ganpat Amadi Raza, Mapa Machadi, later was so later was so. Makoi Leja Kara than a pentona lady, but Momotosi, said Dana so Lona Yingli, Makoi Nigimato Uraga, Matamo the Penza Amasu Pauri. Matanga Ayuktana Roxanana, Lambi Matida, Kampor Macha, Aman Burma Subtuna Tumliva, Ganpat Puhaudoladun Hari, Nangi breakfast per Labani, siding in the Chahoro. Nanga Chadredi, Raza Laga Munda Mukshaurani, Razana Nangi the Mukta Hona Zeribase, Nanga di Camp the Kangde. Razana di Nangu Potaraga you have any, other would Nanga di Cha Hotel at Chalaga Tabak Shuri, Nanga Tabak Chuza Maman, Matik Chan Pasha Bibi Bisunataba. Ganpatsu, Rakshana Nangi Bissing as a Taruraga Hogalai, Aduga, Kavarna Yum breakfast to Handotuna, breakfast Sarami. Breakfast Sana, Gunpatna, Kabarda Hapet Ying Lobomatum Dadi. Ganpat, Ikang Kangodana Tamui Kan, Makol Tona Kablaki, Ruxana di Pakatna Hajari, Ain Hari Bissing say, Nangon the Chaibana take up a no Harmaga, Ishinkan Luge Haduna Chatki. Adubu Ruxanana, Ganpat Kidamakta, Ishinkan Balur Lagamamai on Thropomatum Dadi, Ganpat, Magi Pampam the Legamdre. Asomdana Ganpati, Makung Seli Lalga, Lambi the Alapa Gari Amatonga, Kadai the Romatat Cray. Tanja Sida Shidartu, Ganpat Kile Famada, Tanja Chan and Tunglare, Mayana Ganpat Pukoti Naribido, Masu Rami. Ruxana Diana Pakatan and Matasing the Pakon City, Ganpat Eramdre, Razada Mutapau Piruso. Adugu Tangnabamuku Umadi, Police Gari Matozilaki, Adugu Polisna, Razagi Color Pider Chingaga Pusilaki. Masi Matungana Polisna, Razada Yamna Minung Selectan Hangley, Ganpat Nangakadai the Losin Cray. Wahanga Sigaluna Polisna, Razada so Puba Horaki. Likely but police Mayam sing a Sigaluna, sends out by Achawa Samuan, but Matamana Ani Masuyarakli. Asomdana Ganpati, Nitya Niketan Go, Mainatum Chakra, Theatre Madala Lami, Theatre do Oram Liba Pivamandu over the Ganpati, on Tokno Matwine Wazadri. Ganpat, Theatre do Tongzinda, Maraiba Katuna, Mainatum Chakra, Theatre do Manum the Chanki.
असोमदना पुलिसना राजादी फूब लेमनदे ममायदगी ई फावो चेंथरखी तंजा असिदा मोहम्मद कोब युगावो दु चेंसिलखी अदुगा पुलिस सिंगदा हायरी नखोयना कई मरमगिदमक्ता मंगोन असुक मिनुंगसी लेतना फूरिबनो बाबा गणपति मफम असिदा हेक लाकपदगी राजाना मागी हेक मपागुमना यामना चेक्सिना लूना तौजरिबनी तंजा असिदा पुलिस का लाकमिनाबी नुपी मना चेंसिनदुना गणपतना हिपलम मफम अदुदा येंगलुई मफम अदुदा लेरमलिबा खबर मचेर अदुदा थिएटर मैना तुमना चाख्रेबा पावदु यावबु उखी असोमदना गणपत कमना कमना थिएटर मनुंगदा चंगलखी मैना चाख्रबा थिएटर अदुगी ओइरिबा मनुंगी सकफमसिंग अदु उरुरगा मतम अमदा माना थिएटर असिमक्की मथक्ता मनिंग मखा तमना मथ्वाई ताना साजखिबा ममिंग लेरबा ड्रामा कयागी अफावबा रोल कया अमा ममित्ता उरखी गणपत ngamda ngamda स्टेज मथक्ता काखलखी अदुगा मागी थवाई ओइरिबा स्टेज मथक्ता ngaihak पथागे तौरई अदुबु स्टेज असिमक्की मथक्ता माना थिएटर ड्रामा दगी पथारगे हाना मयामदा लाउथोकपा मागी रिटायरमेंट निमिट अदु निंगसिंगलखी मागी रिटायरमेंट निमिट असिदा मसिंग थिंगमद्रबा मियोय कया अमना माना ngambo wa तागदबगी ngairi गणपतनसु स्टेज मथक्ता थारिबा अचौबा चौकरी अदुदा निंगथीबा फिजोल सेतुना यामना चिंगलेमना फमली मसी मतुंगदना गणपतना थिएटर दा थिल्लिबा अदु यामना मियोय सिंग अदुगी ममांगदा यामना चिंगलेमना हायरई अई पुंसिगी अचौबा सरुक तांकक अमदी थिएटर गी दमक्तनी हायदुना कथोलकली चाही निम्फु हेना स्टेज मथक्ता तोंगान तोंगान रोल कया लौदुना ड्रामा कया अमा तौख्रे मसीगी दमक्ता मियामना अइबु सक खंगबिरी अदुबु हौरकपददी अइसु कनामतना सक खंगबिखिदे मतम अदुगी अफाव एक्टर कयागी पाकोन चेंथोक चेंसिन तौबा मखोयगी मतुंग इंदुना कोइचा चटपदगी हौरका अइगी थिएटर गी लंबी असि हौरखिबनी सांगलबा चाही निम्फुगी खोंगचेद असिदा मियामनासु इसुंग इमानबा सिंगनासु अइना मयामदगी हेली हाइबिरी मसिमकना अइबु मियामना नुंगसिबिबदगी ड्रामा थिएटर गी निंगथौनी नत समराजनी हाइबिरी अदुबु खोंगचेद खुदिमक्किदी मागी मागी पंथुंगपम अमममदि लई अदुना अइगिसु थिएटर गी खोंगचेद असि लोसिलगे हायना लेपले थिएटर दा पुंसी की अयाम सरुक कथोख्रबसु लेमहौरिबा पुंसी मते खरा असिदी अइगी इमुंग मनु मरुप मपांगसिंग पुन्ना लेमिनरगे हायदुना मया मरक्ता फमलिबि मागी नुपी काबेरी ममौ नुपी नेहा मचानुपा मकरन अमदी मचानुपी विद्याबु मयामदा यामना चौथोकचन मसक ताकली फिल्म की अहानबा सरुकता राजा फाबा लापा पुलिस सिंग अदुगा लाकमिनखिबा सेंजाव पाइबा अचौबा ऑफिसर मानबा मतै मनाउसिंग अदो गणपत की मचा ममौ ngakta ओरमी गणपत की रिटायरमेंट की अरोइबा सरुक असिदना गणपतना मागिदमक्ता लाकपीबा मियामदा मकोक लेबाक ताना खुरुमगा अरोइबा विदाय पीरी तिल्लिबा मियाम अदुनसु मागिदमक्ता अहोबा खुबा खुरकली मथंगे सिंदना गणपत इमुंग मनुंग गलोयना मयमदा हलक्की मागी ममानबा थिएटर की एक्टर रामसु मागी नुपी कोमुट गलोयना पुन्ना लाखी मखोय पुन्ना चाक चामिननबा गणपत की इमुंग यामना नुंगसी चानना लेबा इमुंग अमनी गणपत अमदी मागी नुपी काबेरी हाइबा वा अमता मचासिंग हिक्तोकपा ngamde चाक ngaina ngaina गणपत अमदी राम यू थकमिनरमी मखोय अनि गी हौख्रबा पुंसी वारी कया निंगसिंगदुना पुन्ना नोकमिनरी रामना हाइरी सक फजबसु आइना हेली एक्टिंग हाइबसु आइना हेली अदुबु नंगी नगुन अमदी यावरी नंगी नगुन अदुननी एखोय मयामदगी नंगना हेंदोक्तुना चटख्रे अदुना नंगबु मयामना थिएटर गी निंगथौ हाइना खंगनरिबनी मरम अदुना एखोय मयाम मरक्तगी नंगना ख्वाइदगी हेना माय पाकपा मियामना सखंगनबा एक्टर हाइबदो ओइरी इमुंगदना मचासिंगदी बाबा लोइद्रिब्रा चाक लामे हाइदुना ममादा हंगनरी ngaihak leragana गणपत अमदी रामसि इमुंगदा चंगलाई गणपत मागी नुपी काबेरीदा सरकार हाइना नुंगसिना कौई गणपत मागी नुपी अमदी मचा ममोक्सिंग पुन्ना कौसिलगा हाइरी ngasidi ai kaino ma haige masigi matungdana macha nupa makranda nungsina koladuna yamna haraujana hairi ngasidagi di yumse nangi namingda onsilabani yumse nangi oirabani adubu macha mamonadi asuk chawbu fide ama hathu athu karigi lawrino haujimak ming onthong onsin tawgi kanaba leite hairi गणपतना मुखुमलै इचा इमौसिंगना मसागी ओइबे मयुमदा तंगदु लेताना नेना ताना लेजबदु उरगा अखोइना हेना पेंजगदोरिबनी मसी मतुंगदा अमु ममौ नुपी नेहा कौशिलगा युम हिंखोल ममिंग ओंथोकपगी चेचांग खुदिमक लोइनमक सिनरमी मसी मतुंगदना अमु गणपतना मचा नुपी विद्यागी मनाक्ता फाइल खर पुरगा चंगलै अदुगा मचा नुपीदा नुंगसिना उचेक मचा हाइना कौरी अदुगा माना पाइबा फाइल सिंग अदु पीरदुना हाइरी इपाना पैसा मयाम अमा तानखी अदुबु पैसा मयाम तानजरबसु इपादी क्रॉस मयाम तौखी क्रॉस यामना चावी अदुबु नमाना अखोइगिदमक्तनी हाइदुना सेविंग फिक्स डिपोजिट कया अमा तौसिनदुना थमनमी अदुना इपागी लेजरिबा पैसा सेविंग खुदिमक नंगोंद लोइनमक सिनरबनी विद्यानदि लौरोय हाइरी अदुगा अमुसु यामना सावना हंगलै नंगी लेजबु खुदिमक अखोइद लोइना सिना थोलबदि नंगी पैसादि करादे सिजनदोरी गणपतना यामना चावथोकचना खुमलै अइगिदि इचा अनि लेरिसिदि विद्याना अमु हंगलै इमागिदि कदाय गणपतना अमुक नोकना नोकना खुमलै नमागिदि अइ लेसिदि गणपतना वारेबसि लौबा मतमदा हाथु हाथु लौजरबसु मचासिंगदि मपागी मथक्ता वा हंगतना खुंबा ngamjade मपा मचागी मतौ उरुरगा रामनसु हाइरई
Ganpat nangna tawrisina khwaidagi hena fare. Tanja asida Ramgi nupi Kumut amu hairei. Ganpat kidi imung manung machasinga nungsinana leminari. Nangsu namanabadagi khara tamsilo. Adubu yu khara thakhrabani Ramna karishu khantharuduna khumdorei. Aikhoigidi icha yauyadabanina aikhoigi leijaribusingse kanadabu sinaruduno. Kumut tiwahai ase tarubada mabuni nungsina kapli. Kaberina Kumut nungsina thembiri. Aduga Ganpatna Ramda chairi wa ngangbo matamda mafam matam naide hana. Nupi ama oina macha uba fangjidribi Kumutnadi mamanabi Kaberina macha singa punna nokminaribadu uraga kalak charamgani mathamoida kari farungani. Mathangi sindana Ganpat amadi sarkar tumnanaba sem sare. Ganpatna magi retirement celebration gini haiduna magi nupida sanagi lik achauba ama piri. Aduga sarkarda nungsina yengladuna hairi drama tawribani haiduna punsigi achauba saruk amadi aina kwachat chattuna leirure. Adubu nangna aigidamakta lefiki aikhoigi imung na tomdana yengsilakhi ichasingchu na tomdana senarakhi. Nangna di punsi chupa ama aigi seba tawduna talakli aigi awatpa khudima menkhattuna talakli masimakna su aibu miyamna masak khangbiribani. Sarkar su mana khonajariba wajariba singasi magi nupana khangbiba mabu nungsibiba sida penjari aduna sanagi likto yamna harauna makharoida sijili. Ganpatna magi nupida nungsina yenglaga harai haujikti sanagi likse magun amadi yaujare nangna sibadagi. Aduna ichanupi Bidyagi luhongbu nimitadi mi loinamakna nangonda yengnaraklani. Sarkarnasu yamna haraujana harai nupadu engineer ni sarkargi thaba achauba amasu tawjare yamna su phaba nupa mali. Adubu Ganpatnadi mapa oibagi haunabi sauri nupa adunadi machanupidagi chahi 8 hanbada natana magi nungsirbi machanupi uchek machabu pukhidawre hajuna saujari. Mathangi sin asidana manjunarba firol ama setpa masamana imotnopa Ganpat maina chakraba theater manungda angawba amagumna koichat chatuna yamna mathwai nungaijadana koyeng jengli. Ganpat kidi theater gi stage asina magi thawaini. Ganpatna koyeng jenglapa matamda magi matungda Siddharth lepaga lerame. Siddharth uba matamda Ganpatna yamna penjadana awaba sakpam amada hairei nangna aigi tum koini inariba kaigino. Ai tomda santi lena sijage haba phaba yadriba karigino nakhoi loinamak chapikro. Siddharth na mukhumlai nangna aingonda nasak locharabasu oidaba ngangjarabasu nangse theater gi ningthau Ganpat rauni haiba ai khangi. Wahai achi tarba matamda Ganpat thamoi kaina kapli aduga makhol thukna tengtharaduna Siddharth hairi aina wajariba kabliba singasi maram nangdi khanglaba natra. Ganpat kapna musu makha tarakli aigi nungsiba aigi thawai oiba khudimakna aibu thado amaga chatkre aduga thangnaba miku amaduna Ganpatna ahangbada yenglaga mamittagi mapi chenthana magi nupi Kaberibu nungsina sarkar haina hanjana kauri. Ganpat kapna machanpi Bidya luhongbagi nimit adu ningsinglakhi. Imung manung sagaina tai mayamna Bidya thindoropa tholakhi. Bidyagi nupagi maming Rahul kawi yamna chinglemba nupa amani Ganpattasu yamna ikai khumnajai. Kainaramdai mikup aduda Ganpatna magi uchek machabu luna tabiyu nungaina thambiyu haina mamitta mapi ira chena Rahulda sinari. Rahulna magi machanpi puduna chatkibado mama mapa oiriba aninadi mamitta mapi taba makhai kaptuna machanpina chatkiba maikei adu yanghori. Mathangi sin asidana Ganpat amadi sarkar makhoi anigi nungsirabi masunupi ama fangjare mamang nupi Neha amadi machanupa Makarangi Megha kaubi machanupi ama fangjare. Matamgi matung ina Megha su chawsilakhi school kaba horakhi. Ganpatnadi masunupi onthokna luna tawjai Megha su mapuga ta leide honajai. Megha bu school thindok thinjin tawba sina Ganpat ki khwaidagi nungaijaba mathau haibada oijari. Masuna school dagi halaklagana masu mapu punna larik paminai sanaba su lepte. Nongma masu mapu punna sanaringenda Ganpat ki damakta call ama lakhi. Mathangi sindana Ganpat amadi sarkar hospital da yamna pakkana laklami. Hospital ka amadana Kumut bed mathakta lerami. Aduga nakandana Ramdi onthokna matha sana phamlamlei. Ganpatna changchinduna hangli kamaina tawrino. Ramna nupa oibigi honabi warabasu wadaba sari aduga haifam khangdaba awaba amadi kijabagi safam magaloina hairei stroke tobani brain da khara soe hai haujikti koma da adum laikre. Ramgi mata ururaga Ganpatna hanglei nangdi ayuktigi kari chare. Ramna khunai yarni da sarkarna su Ramda hairei Kumut se ngahak amuk aina sena horagi kari noma chaminaruro. Adubu Ramnadi haujik phaba Kumut ki manaktagi hendokningdri Ganpatna kainoma charusila haiduna Ramu chingaga puthokhi. Mathangi sindana Ram amadi Ganpat hotel da kainoma chaminarami. Ramna mathwai nungaijaduna hairei Kumut aikhoinina naha oiringi matamdadi aikhoini bu imana doctor da toina charhankhi. Hanjana test kaya tawraba matungda Kumut ta soiba nate aingonda soibadagi angang yaudabani haiba khanglakhi.
ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯨꯃꯨꯠꯇ ꯁꯣꯏꯕ ꯑꯣꯏꯔꯝꯂꯕꯗꯤ ꯁꯃꯥꯖ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯉꯣꯟꯗ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯝꯒꯅꯤ? ꯑꯩꯉꯣꯟꯗ ꯁꯣꯏꯔꯦ ꯈꯪꯅ ꯈꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅꯇ ꯂꯩꯔꯛꯈꯤ꯫ ꯘꯟꯄꯠꯅ ꯔꯥꯝꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕꯗ ꯔꯥꯝꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯄꯪꯈꯟꯗ ꯈꯟꯖꯜꯂꯨꯈꯤꯅꯨ꯫ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯔꯥꯝ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯛꯏ, ꯘꯟꯄꯠ, ꯗꯣꯛꯇꯔꯁꯤꯡꯗ ꯑꯩꯒꯤ ꯀꯨꯃꯨꯠꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯕꯤꯌꯨ꯫ ꯃꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯏꯇꯣꯝꯗ ꯀꯝꯗꯧꯅ ꯍꯤꯡꯍꯧꯒꯅꯤ? ꯏꯇꯣꯝꯗ ꯍꯤꯡꯕ ꯉꯝꯂꯣꯏ꯫ ꯘꯟꯄꯠꯅ ꯍꯟꯅ ꯍꯟꯅ ꯊꯦꯝꯂꯕꯁꯨ ꯔꯥꯝꯗꯤ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗꯕ ꯃꯈꯩ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯤ, ꯃꯇꯣꯟꯗꯁꯨ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯁꯣꯟꯖꯔꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯑꯩꯒꯤ ꯁꯦꯕꯥꯇ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯗꯨꯅꯇ ꯂꯥꯛꯆꯕꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯁꯛ ꯊꯣꯛꯄ ꯑꯃꯗ ꯇꯧꯕ ꯉꯝꯈꯤꯗꯦ, ꯑꯗꯨꯅ ꯃꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯇꯦꯡꯊꯥꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯅꯣꯡꯃ ꯃꯦꯘꯥꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯅ ꯀꯞꯅ ꯍꯜꯂꯛꯈꯤ꯫ ꯘꯟꯄꯠꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯅꯕ ꯌꯥꯎꯔꯦ? ꯃꯦꯘꯥꯅ ꯃꯄꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯅ ꯄꯥꯎ ꯇꯝꯂꯤ, ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯨꯡꯇꯤꯒꯤ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯂꯥꯛꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯘꯟꯄꯠꯅ ꯃꯁꯨ ꯅꯨꯄꯤꯗ ꯃꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯋꯥꯍꯩ ꯈꯔ ꯏꯁꯩ ꯑꯣꯏꯅ ꯁꯨꯔ ꯄꯥꯟꯁꯤꯜꯂꯒ ꯁꯛꯇꯣꯛꯄ ꯇꯝꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯦꯘꯥꯅ ꯃꯃꯥꯟꯅꯕꯤ ꯈꯔ ꯈꯣꯝꯁꯤꯜꯂꯒ ꯃꯉꯣꯟꯗ ꯂꯛꯅꯔꯛꯈꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯃꯄꯨꯅ ꯇꯝꯕꯤꯈꯤꯕ ꯏꯁꯩꯒꯤ ꯁꯨꯔ ꯑꯗꯨꯗ ꯑꯉꯥꯡꯅ ꯍꯥꯏꯕ ꯐꯖꯗꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁꯩ ꯀꯌꯥ ꯑꯃ ꯁꯛꯆꯤꯜꯂꯤ, ꯅꯨꯄꯥ ꯑꯗꯨꯗ ꯂꯛꯅꯔꯛꯏ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯅꯦꯍꯥ ꯁ꯭ꯀꯨꯜꯗ ꯀꯧꯔꯛꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯤ, ꯅꯆꯥꯅꯨꯄꯤ ꯃꯦꯘꯥꯗ ꯂꯛꯅꯩ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯩꯈꯣꯏꯁꯨ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯑꯗꯨꯕꯨ ꯉꯥꯎꯁꯤꯟꯅꯕ ꯑꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯃꯦꯘꯥꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯑꯍꯜꯅ ꯉꯥꯡꯕꯗ ꯐꯥꯎꯕ ꯐꯖꯗ꯭ꯔꯕ, ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩꯁꯤꯡꯁꯦ ꯁ꯭ꯀꯨꯜ ꯀꯥꯔꯛꯂꯤꯕꯤ ꯄꯤꯛꯂꯤꯕꯤ ꯑꯉꯥꯡ ꯃꯥꯅ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯉꯣꯟꯗ ꯏꯁꯩ ꯁꯛꯆꯟꯕ ꯍꯥꯏꯕꯁꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯅꯤꯌꯣꯝ ꯋꯥꯡꯃꯅꯤ꯫ ꯅꯦꯍꯥꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯃꯥꯡꯗ ꯃꯃꯥꯏ ꯊꯝꯐꯝ ꯂꯩꯈꯤꯗ꯭ꯔꯦ, ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯦꯘꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯁꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯦꯘꯥꯗꯤ ꯃꯄꯨꯅ ꯇꯝꯕꯤꯈꯤꯕ ꯏꯁꯩꯒꯤ ꯁꯨꯔ ꯑꯗꯨꯗ ꯑꯍꯜꯁꯤꯡꯅ ꯉꯥꯡꯅꯕꯗ ꯇꯥꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯂꯤ꯫ ꯃꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯀꯔꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯦꯍꯥꯗ ꯆꯩꯔꯤ, ꯑꯉꯥꯡꯗ ꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯦꯍꯥꯅ ꯈꯨꯝꯂꯛꯏ, ꯑꯩꯉꯣꯟꯗ ꯍꯪꯒꯗꯕ ꯋꯥꯍꯪ ꯅꯠꯇꯦ, ꯏꯁꯩꯗꯨꯗꯤ ꯅꯪꯒꯤ ꯕꯕꯥꯅ ꯇꯝꯕꯤꯕꯅꯤ, ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯪꯉꯣ꯫ ꯃꯀꯔꯟꯅꯗꯤ ꯃꯥꯅ ꯇꯥꯔꯤꯕꯁꯦ ꯊꯥꯖꯕ ꯉꯝꯂꯝꯗꯦ, ꯑꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ, ꯕꯕꯥꯅꯕꯨ ꯑꯁꯤꯒꯨꯝꯕ ꯏꯁꯩ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯁꯤ ꯃꯦꯘꯥꯗ ꯇꯝꯕꯤꯔꯝꯒꯗ꯭ꯔꯅꯦ? ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯘꯟꯄꯠꯅ ꯋꯥꯀꯤꯡ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥ ꯃꯃꯧꯁꯤꯡꯗꯤ ꯄꯩꯊꯣꯛ ꯄꯩꯊꯣꯛ ꯂꯩꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯦꯍꯥꯅ ꯃꯀꯔꯟꯗ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯈꯤ꯫ ꯏꯪꯒꯤꯠ ꯐꯪꯂꯕ ꯃꯇꯨꯡꯗꯅ ꯃꯀꯔꯟꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ, ꯕꯕꯥꯅ ꯑꯉꯥꯡꯗ ꯏꯁꯩ ꯇꯝꯕꯤꯕ ꯃꯇꯝꯗ ꯐꯖꯗꯕ ꯋꯥꯍꯩ ꯈꯔ ꯌꯥꯎꯔꯦ꯫ ꯘꯟꯄꯠꯅꯗꯤ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗꯅ ꯍꯥꯏꯔꯛꯏ, ꯑꯄꯪ, ꯕꯨꯙꯨ ꯍꯥꯏꯅ ꯆꯩꯕꯁꯤꯗꯤ ꯏꯃꯥꯅ ꯏꯄꯥꯅ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯃꯁꯨꯗ ꯆꯩꯕ ꯉꯥꯛꯇꯅꯤ, ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁ꯭ꯀꯨꯜꯗꯁꯨ ꯑꯣꯖꯥꯅ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯇꯣꯏꯅ ꯆꯩꯔꯛꯏ꯫ ꯁꯔꯀꯥꯔꯅ ꯘꯟꯄꯠꯀꯤ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯀꯩꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯅꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯅꯤꯌꯣꯝꯅ ꯌꯥꯗꯦ, ꯑꯣꯖꯥꯅ ꯌꯥꯗꯦ ꯍꯥꯏꯔꯤ꯫ ꯅꯦꯍꯥꯅꯁꯨ ꯍꯥꯏꯔꯛꯏ, ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯦꯘꯥꯅ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯂꯕꯗꯤ ꯆꯥꯎꯔꯛꯂꯗꯤ ꯐꯖꯔꯔꯣꯏ꯫ ꯘꯟꯄꯠꯅ ꯑꯃꯨꯛ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ, ꯍꯦꯔꯥ, ꯑꯉꯥꯡꯅ ꯍꯥꯏꯕꯕꯨ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯀꯥꯎꯖꯈꯤꯅꯤꯗ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯃꯨꯛ ꯅꯦꯍꯥꯅ ꯃꯀꯔꯟꯗ ꯏꯪꯒꯤꯠ ꯑꯃꯃꯨꯛ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯀꯔꯟ ꯅꯦꯍꯥꯒꯤ ꯏꯪꯒꯤꯠ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯕꯕꯥꯅ ꯌꯨ ꯌꯣꯟꯐꯝꯗꯒꯤ ꯌꯨ ꯈꯔ ꯁꯣꯠꯂꯦ ꯍꯥꯏ꯫ ꯘꯟꯄꯠꯅ ꯅꯣꯛꯅ ꯅꯣꯛꯅ ꯈꯨꯝꯂꯛꯏ, ꯅꯨꯃꯤꯠꯇꯣ ꯑꯩꯗꯤ ꯃꯅꯤ ꯕꯦꯒ ꯄꯨꯕ ꯀꯥꯎꯔꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯑꯃꯨꯛ ꯅꯦꯍꯥꯅ ꯃꯔꯛ ꯊꯠꯆꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯅꯤ ꯕꯦꯒ ꯄꯨꯕ ꯀꯥꯎꯔꯝꯕꯒꯤꯔ ꯑꯩꯈꯣꯏꯒꯤ ꯏꯖꯠꯀ ꯑꯃꯠꯇ ꯌꯦꯡꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯋꯥꯠꯆꯃꯦꯟꯗꯒꯤ ꯄꯩꯁꯥ ꯄꯨꯏ ꯍꯥꯏꯔꯤꯁꯦ? ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯘꯟꯄꯠꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯅꯈꯣꯏ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯂꯤꯁꯦ ꯀꯔꯤꯅꯣ? ꯂꯝꯕꯤꯗ ꯆꯥꯛꯅꯤꯕ ꯅꯨꯄꯥ ꯑꯃꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯈꯤ, ꯃꯇꯝꯗꯨꯗꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯌꯥꯎꯗꯦ, ꯑꯗꯨꯅ ꯋꯥꯆꯃꯦꯟꯗꯒꯤ ꯄꯩꯁꯥꯗꯨ ꯄꯤꯈꯤꯕꯅꯤ, ꯑꯃꯨꯛ ꯁꯤꯡꯗꯣꯛꯈ꯭ꯔꯒ ꯂꯣꯏꯔꯕ ꯋꯥꯁꯤꯗ ꯋꯥ ꯌꯥꯝꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯄꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯀꯔꯟꯅ ꯃꯄꯥ ꯁꯥꯎꯗꯅꯕ ꯍꯥꯏꯔꯛꯏ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯂꯩꯕ ꯋꯥ ꯅꯠꯇꯦꯗ, ꯄꯩꯁꯥꯗꯨꯗꯤ ꯑꯩꯅ ꯁꯤꯡꯗꯣꯛꯑꯝꯃꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯈꯥꯝꯖꯤꯜꯂꯒ ꯋꯥ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯅꯦꯍꯥꯗꯤ ꯏꯄꯦꯟ ꯄꯦꯟꯖꯗ꯭ꯔꯤ, ꯑꯗꯨꯅ ꯃꯃꯥꯏ ꯄꯩꯊꯣꯛꯑꯒ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯘꯟꯄꯠ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯃꯆꯥꯅꯨꯄꯤ ꯕꯤꯗ꯭ꯌꯥꯒꯤ ꯃꯌꯨꯝꯗ ꯐꯪꯁꯟ ꯑꯃꯒꯤꯗꯃꯛꯇ ꯂꯥꯛꯈꯤ꯫ ꯐꯪꯁꯟ ꯑꯁꯤꯗ ꯔꯥꯍꯨꯜꯒꯤ ꯕꯣꯁ ꯗꯤꯛꯁꯤꯠꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯍꯨꯜꯅꯗꯤ ꯃꯥꯒꯤ ꯕꯣꯁꯀꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯃꯀꯨꯕꯣꯛꯄꯨ ꯃꯁꯛ ꯇꯥꯛꯂꯤ꯫ ꯗꯤꯛꯁꯤꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯊꯤꯌꯦꯇꯔꯕꯨ ꯄꯥꯝꯖꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯍꯧꯖꯤꯛꯅ ꯑꯃꯦꯔꯤꯀꯥꯗ ꯊꯤꯌꯦꯇꯔ ꯇꯝꯂꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯑꯃꯨꯛꯇꯪ ꯘꯟꯄꯠꯀ ꯎꯅꯍꯟꯅꯤꯡꯉꯤ ꯍꯥꯏꯔꯤ꯫ ꯘꯟꯄꯠꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯤ꯫ ꯑꯗꯨꯕꯨ ꯘꯟꯄꯠ ꯑꯃꯗꯤ ꯗꯤꯛꯁꯤꯠ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯘꯟꯄꯠꯅꯗꯤ ꯊꯤꯌꯦꯇꯔꯗ ꯑꯦꯛꯇꯔꯁꯤꯡꯅ ꯎꯠꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ, ꯑꯐꯕ ꯑꯔꯣꯟꯕ ꯂꯤꯆꯠ ꯀꯌꯥꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯀꯣꯏꯗꯅ ꯋꯥꯔꯤ ꯁꯥꯔꯛꯈꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯑꯔꯣꯟ ꯑꯊꯨꯞ ꯂꯩꯇꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯘꯟꯄꯠꯀꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧ ꯑꯁꯤꯗ ꯃꯆꯥ ꯃꯃꯧꯁꯤꯡꯅꯗꯤ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯄꯩꯅꯔꯤ, ꯏꯁꯥꯎ ꯁꯥꯎꯅꯔꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯅꯦꯍꯥꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯃꯁꯛ ꯇꯥꯛꯂꯤ꯫
ꯑꯗꯨꯕꯨ ꯅꯦꯍꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯎꯕꯗ ꯒꯟꯄꯠꯅꯗꯤ ꯃꯆꯥꯅꯤ ꯃꯃꯧꯅꯤ ꯈꯟꯅ ꯀꯔꯤꯁꯨ ꯈꯟꯊꯔꯨꯗꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯇꯨꯗꯤ ꯃꯧ ꯑꯃꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯁꯦꯠꯅꯒꯗꯕ ꯗ꯭ꯔꯦꯁ ꯅꯠꯇꯦ꯫ ꯅꯦꯍꯥꯅꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯏꯀꯥꯏꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯒꯟꯄꯠꯇ ꯍꯥꯏꯔꯤ, ꯃꯁꯤꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯅꯧꯕ ꯁ꯭ꯇꯥꯏꯜꯅꯤ꯫ ꯒꯟꯄꯠꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯦꯍꯥꯅꯗꯤ ꯒꯟꯄꯠꯀꯤ ꯃꯇꯧ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯖꯔꯤ꯫ ꯏꯀꯥꯏꯕ ꯑꯁꯤꯅ ꯅꯦꯍꯥꯅ ꯒꯟꯄꯠꯇ ꯁꯥꯎꯅꯤꯡꯕꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯃꯦꯘꯥꯒꯤ ꯁ꯭ꯀꯨꯜ ꯐꯪꯁꯟ ꯑꯃꯗ ꯃꯦꯘꯥꯗꯤ ꯒꯟꯄꯠꯅ ꯇꯝꯕꯤꯕ ꯖꯒꯣꯏ ꯑꯃ ꯁꯥꯔꯝꯃꯤ꯫ ꯃꯦꯘꯥꯅ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯃꯌꯥꯝ ꯃꯃꯥꯡꯗ ꯖꯒꯣꯏ ꯁꯥꯔꯤ, ꯑꯗꯨꯒ ꯃꯁꯨꯒꯤ ꯃꯇꯧꯗ ꯄꯦꯟꯖꯔꯕ ꯒꯟꯄꯠꯅꯁꯨ ꯁ꯭ꯇꯦꯖ ꯃꯅꯤꯡꯗ ꯃꯁꯨꯒ ꯃꯥꯟꯅꯅ ꯖꯒꯣꯏ ꯁꯥꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯦꯘꯥꯅ ꯁꯥꯔꯤꯕ ꯖꯒꯣꯏ ꯑꯁꯤꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯐꯥꯎꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯄꯥꯝ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯏꯁꯩ ꯃꯌꯦꯛꯁꯤꯡ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯅꯦꯍꯥꯗꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯃꯀꯔꯟꯁꯨ ꯅꯦꯍꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯍꯥꯊꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯟꯄꯠꯅ ꯃꯁꯨ ꯅꯨꯄꯤꯒꯤ ꯖꯒꯣꯏꯅ ꯐꯥꯔꯁ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯇ꯭ꯔꯣꯐꯤ ꯑꯃ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯗꯨꯒ ꯅꯦꯍꯥ ꯑꯃꯗꯤ ꯃꯀꯔꯟ ꯃꯈꯣꯏ ꯑꯅꯤꯗꯤ ꯏꯃꯨꯡꯗ ꯈꯠꯅ ꯂꯩꯔꯝꯃꯦ꯫ ꯅꯦꯍꯥꯅ ꯍꯥꯏꯔꯤ, ꯑꯉꯥꯡꯒ ꯆꯥꯟꯅꯗꯕ ꯏꯁꯩ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡꯁꯤꯗ ꯖꯒꯣꯏ ꯁꯥꯍꯟꯅꯕ ꯏꯁꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯏꯁꯩ ꯃꯌꯦꯛ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯐꯪꯁꯟꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯤꯗ ꯍꯪꯒꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃꯅ ꯌꯦꯡꯂꯤꯕꯗꯣ ꯅꯈꯣꯏ ꯀꯅꯥꯝꯇꯅꯗꯤ ꯈꯪꯂꯝꯂꯣꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯒꯟꯄꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯂꯛꯏ, ꯅꯦꯍꯥ, ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯐꯝ ꯊꯣꯛꯇꯦ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯐꯥꯎꯔꯤꯕ ꯑꯄꯥꯝ ꯅꯨꯡꯁꯤ ꯉꯥꯛꯇꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯏꯆꯝ ꯆꯝꯖꯅ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯅ ꯐꯥꯎꯔꯤꯕ ꯑꯄꯥꯝ ꯅꯨꯡꯁꯤꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯁ꯭ꯇꯦꯖꯇ ꯎꯠꯆꯕꯒꯤ ꯋꯥ ꯈꯛꯇꯅꯤ꯫ ꯂꯤꯂꯥꯗ ꯐꯠꯇꯕ ꯃꯤ ꯁꯥꯏ ꯍꯥꯏꯗꯨꯅ ꯀꯂꯥꯀꯥꯔ ꯑꯗꯨꯕꯨ ꯐꯠꯇꯕ ꯃꯤꯅꯤ ꯍꯥꯏꯕꯗꯤ ꯂꯥꯜꯂꯤ꯫ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯅꯦꯍꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯃꯃꯥꯅꯤ, ꯑꯗꯨꯅ ꯏꯆꯥꯒꯤꯗꯃꯛꯇ ꯀꯔꯤꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯈꯪꯉꯤ꯫ ꯏꯆꯥꯒꯤ ꯐꯅꯅꯕꯒꯤꯗꯃꯛꯇ ꯈꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯇꯇꯥꯏꯅꯤ, ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯒꯟꯄꯠꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯑꯩꯈꯣꯏꯗꯤ ꯏꯁꯨꯒꯤꯗꯃꯛꯇ ꯐꯅꯅꯕ ꯈꯟꯗꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯅꯦꯍꯥ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯒꯟꯄꯠꯇ ꯍꯥꯏꯔꯛꯏ, ꯕꯕꯥꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯒꯟꯄꯠꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯛꯑꯣ꯫ ꯅꯦꯍꯥꯅ ꯍꯥꯏꯔꯛꯏ, ꯕꯕꯥꯅꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯅꯤ ꯍꯥꯏꯗꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯍꯤꯡꯂꯛꯂꯤ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯄꯨꯟꯁꯤ ꯍꯤꯡꯕ ꯄꯥꯝꯃꯤ꯫ ꯌꯨꯝꯗ ꯏꯃꯥꯟꯅꯕꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯤ ꯂꯥꯛꯂꯕꯁꯨ ꯃꯐꯝ ꯃꯇꯝ ꯌꯦꯡꯗꯅ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ, ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯏꯃꯥꯟꯅꯕꯤ ꯂꯥꯛꯀꯗꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯤꯖꯔꯦ꯫ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯁꯤꯟꯕ, ꯃꯤꯒꯤ ꯗꯨꯀꯥꯟꯗꯒꯤ ꯄꯣꯠꯆꯩ ꯁꯣꯠꯆꯤꯟꯕ, ꯅꯆꯥꯁꯤꯡꯒꯤ ꯏज्ꯖꯠꯁꯨ ꯀꯩꯝꯇ ꯌꯦꯡꯗꯦ꯫ ꯑꯗꯨꯒ ꯕꯕꯥꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯋꯥ ꯉꯥꯡꯕ, ꯃꯤꯉꯣꯟꯗ ꯑꯊꯤꯕ ꯋꯥꯍꯩꯅ ꯆꯩꯕ ꯇꯥꯔꯨꯔꯒ ꯃꯦꯘꯥꯁꯨ ꯐꯠꯇꯕ ꯋꯥꯍꯩꯁꯤꯡꯗꯣ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯅꯦꯍꯥꯅ ꯃꯈꯨꯠ ꯂꯣꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯒꯤꯗꯤ ꯕꯕꯥꯅ ꯃꯦꯘꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯤꯔꯛꯑꯅꯨ, ꯑꯉꯥꯡꯁꯦ ꯕꯕꯥꯗꯒꯤ ꯂꯥꯞꯅ ꯊꯝꯃꯒꯦ꯫ ꯁꯔꯀꯥꯔꯅ ꯅꯦꯍꯥꯒꯤ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯩꯔꯛꯏ, ꯅꯦꯍꯥ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤꯅꯣ? ꯑꯗꯨꯕꯨ ꯅꯦꯍꯥꯁꯨ ꯍꯟꯕ ꯂꯩꯇꯦ, ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯁꯔꯀꯥꯔꯗ ꯍꯥꯏꯔꯛꯏ, ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯀꯔꯟꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯉꯥꯡ ꯇꯥꯖꯔꯕꯁꯨ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯒꯟꯄꯠꯀꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯃꯦꯘꯥꯗ ꯅꯦꯍꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯤ, ꯉꯁꯤꯗꯒꯤ ꯄꯨꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯔꯣꯏ, ꯄꯨꯄꯨꯒ ꯇꯨꯝꯕꯁꯨ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯀꯅꯨ꯫ ꯒꯟꯄꯠ ꯑꯋꯥꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯦꯍꯥ, ꯑꯉꯥꯡꯅꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ? ꯃꯦꯘꯥꯁꯨ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕꯅ ꯍꯦꯜꯂꯕ ꯅꯦꯍꯥꯅꯗꯤ ꯃꯦꯘꯥꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯏ꯫ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯒꯟꯄꯠ ꯈꯣꯟꯖꯦꯜ ꯀꯟꯅ ꯅꯦꯍꯥꯗ ꯆꯩꯔꯛꯏ, ꯑꯉꯥꯡꯗ ꯐꯨꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯦꯍꯥꯅ ꯑꯁꯤ ꯌꯧꯈ꯭ꯔꯕꯅꯤꯅ ꯒꯟꯄꯠꯁꯨ ꯃꯁꯨ ꯅꯨꯄꯤꯗ ꯅꯤꯡꯊꯤꯅ ꯊꯦꯝꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯊꯤꯌꯦꯇꯔꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯡꯅ ꯏज्ꯖꯠ ꯇꯧꯕꯤꯔꯤꯕ ꯒꯟꯄꯠ ꯉꯁꯤꯗꯤ ꯃꯃꯥꯏ ꯂꯨꯛꯊꯈꯤꯕꯗꯒꯤ ꯅꯣꯡꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯃꯃꯥꯏ ꯂꯨꯛꯊꯔꯗꯨꯅ ꯃꯃꯧ ꯅꯨꯄꯤ ꯅꯦꯍꯥꯗ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯍꯥꯏꯔꯤ, ꯑꯩꯅ ꯂꯥꯟꯕ ꯉꯥꯛꯇꯅꯤ, ꯑꯩꯅ ꯂꯥꯟꯕꯒꯤꯗꯃꯛ ꯑꯉꯥꯡꯗ ꯐꯨꯒꯅꯨ꯫ ꯅꯦꯍꯥꯁꯨ ꯃꯦꯘꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯀꯔꯟꯁꯨ ꯅꯦꯍꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅꯗꯤ ꯃꯁꯨꯅ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯕ ꯂꯝꯕꯤꯗꯨꯗ ꯊꯃꯣꯏ ꯀꯥꯏꯅ ꯌꯦꯡꯍꯧꯔꯤ꯫ ꯑꯗꯨꯒ ꯒꯟꯄꯠꯅꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯂꯣꯠꯂꯒ ꯅꯣꯛꯃꯤ ꯇꯧꯔꯤ, ꯃꯃꯤꯠꯇꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯟꯄꯠ ꯑꯃꯗꯤ ꯁꯔꯀꯥꯔ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯂꯩꯕ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯔꯀꯥꯔꯗꯤ ꯃꯃꯥꯏ ꯃꯃꯤꯠ ꯁꯨꯛꯊꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯒꯟꯄꯠꯅ ꯏꯪꯅ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ ꯁꯔꯀꯥꯔ, ꯁꯥꯎꯔꯤꯕ꯭ꯔꯥ? ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯦꯍꯥꯗ ꯂꯥꯜꯂꯦ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤꯗꯅꯤ ꯁꯔꯀꯥꯔꯅ ꯁꯥꯎꯖꯔꯤꯕ, ꯃꯊꯃꯣꯏ ꯀꯥꯏꯖꯔꯤꯕ꯫ ꯁꯔꯀꯥꯔꯅ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯑꯃꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯤꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕ꯫ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅ ꯅꯪꯒꯤ ꯑꯁꯣꯟꯕ ꯅꯇꯧꯗꯣ ꯅꯦꯍꯥꯗ ꯎꯠꯊꯣꯛꯈ꯭ꯔꯦ꯫ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ, ꯃꯥꯟ ꯆꯥꯡ ꯅꯠꯇ꯭ꯔꯒꯅ ꯏꯖꯠ ꯑꯣꯏꯔꯁꯨ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯋꯥꯈꯜ ꯈꯟꯊꯍꯧꯒꯗꯕꯅꯤ꯫ ꯈꯟꯊꯍꯧꯗꯅ ꯄꯤꯊꯣꯛꯈꯤꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯀꯔꯤꯁꯨ ꯈꯟꯊꯗꯅ ꯄꯤꯊꯣꯛꯈ꯭ꯔꯦ꯫
ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯒꯟꯄꯠꯇ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ ꯉꯁꯤꯗꯒꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗꯣ ꯑꯩꯉꯣꯟꯗ ꯎꯍꯟꯕꯤꯒꯅꯨ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯟꯄꯠ ꯃꯁꯨ ꯅꯨꯄꯤꯗ ꯋꯥꯔꯤ ꯂꯤꯕꯤꯗꯨꯅ ꯃꯁꯨ ꯃꯄꯨ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯦꯍꯥ ꯊꯣꯔꯛꯑꯒ ꯒꯟꯄꯠꯇ ꯏꯀꯣꯏ ꯀꯣꯏꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯒꯟꯄꯠꯁꯨ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯔꯒ ꯃꯁꯨꯗ ꯋꯥꯔꯤ ꯃꯈꯥ ꯑꯗꯨꯝ ꯂꯤꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯦꯍꯥꯅ ꯊꯣꯡ ꯃꯔꯨꯝꯗ ꯂꯨꯝꯂꯤꯕ ꯃꯀꯔꯟꯗ ꯃꯄꯥꯟ ꯊꯣꯔꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯤ ꯅꯦꯍꯥꯒꯤ ꯃꯇꯧ ꯎꯕꯗ ꯒꯟꯄꯠꯅ ꯍꯥꯏꯔꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯅꯦꯍꯥꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯕꯗꯤ ꯅꯪꯁꯨ ꯃꯄꯥꯟ ꯊꯣꯔꯛꯑꯣ ꯌꯥꯔꯦ ꯃꯁꯤ ꯃꯇꯨꯡꯗꯅ ꯅꯦꯍꯥꯒꯤ ꯏꯪꯒꯤꯠ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯀꯔꯟꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯃ ꯍꯣꯡꯗꯣꯛꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯃꯁꯤ ꯇꯥꯔꯕ ꯃꯇꯝꯗ ꯄꯥꯈꯠꯆꯔꯕ ꯁꯔꯀꯥꯔꯅꯗꯤ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛ ꯈꯟꯅꯕ ꯋꯥ ꯑꯃꯅꯤ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯏꯃꯨꯡꯁꯦ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯦꯍꯥꯅ ꯈꯨꯝꯂꯛꯏ ꯐꯤꯔꯦꯞ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯥꯎꯔꯒ ꯂꯧꯈꯤꯕ ꯐꯤꯔꯦꯞꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯖꯔꯕꯁꯨ ꯑꯩꯈꯣꯏ ꯃꯁꯦꯜ ꯏꯀꯣꯏ ꯀꯣꯏꯅꯔꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯍꯥꯏꯗꯅ ꯂꯩꯃꯤꯟꯅꯗꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯄꯪꯁꯥꯎꯗ ꯁꯥꯎꯅ ꯏꯁꯥꯎ ꯁꯥꯎꯅꯔꯒ ꯂꯩꯕꯗꯨꯗꯤ ꯄꯥꯝꯗꯦ ꯁꯔꯀꯥꯔꯗꯤ ꯃꯆꯥ ꯃꯃꯧꯕꯨ ꯊꯥꯗꯣꯛꯅꯤꯡꯗꯕꯅ ꯅꯦꯍꯥꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯟꯖꯗꯨꯅ ꯆꯠꯈꯤꯒꯅꯨ ꯃꯇꯥꯒꯨꯝ ꯅꯦꯍꯥꯗ ꯃꯨꯅ ꯃꯨꯅ ꯌꯦꯡꯖꯔꯤ ꯃꯀꯔꯟꯅ ꯑꯃꯨꯛꯁꯨ ꯅꯦꯍꯥꯒꯤ ꯃꯤꯆꯪ ꯆꯪꯂꯗꯨꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯏꯃꯥꯅꯗꯤ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯂꯛꯂꯦ ꯅꯤꯡꯈꯥ ꯇꯝꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯅꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯒꯁꯨ ꯃꯥꯟꯅꯔꯣꯏ ꯑꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯀꯅꯤ ꯁꯔꯀꯥꯔꯅ ꯑꯃꯨꯛ ꯃꯆꯥꯒꯤ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯛꯏ ꯏꯃꯨꯡ ꯑꯃꯗ ꯈꯠꯅ ꯆꯩꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯊꯣꯛꯀꯅꯤ ꯃꯁꯤꯗꯤ ꯃꯍꯧꯁꯥꯅꯤ ꯑꯗꯨꯕꯨ ꯃꯆꯥ ꯑꯃꯗꯤ ꯃꯃꯧꯒꯤ ꯏꯍꯨꯜ ꯃꯇꯤꯛ ꯆꯥꯅ ꯈꯪꯂꯕ ꯒꯟꯄꯠꯅꯗꯤ ꯁꯔꯀꯥꯔꯗ ꯈꯥꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯖꯔꯨꯔꯒꯦ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯗꯒꯤ ꯑꯌꯥꯕ ꯂꯧꯕ ꯅꯠꯇꯦ ꯃꯈꯣꯏ ꯆꯠꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯝꯕ ꯈꯛꯇꯅꯤ ꯃꯈꯣꯏꯅ ꯆꯠꯅꯕꯒꯤ ꯐꯤꯔꯦꯞꯇꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯧꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯀꯔꯟꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯅꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯗꯣꯛꯄ ꯉꯝꯕꯁꯦ ꯇꯥꯔꯨꯔꯒ ꯏꯄꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯨꯄꯥꯗꯤ ꯑꯗꯨꯝꯅ ꯅꯨꯄꯥ ꯊꯣꯛꯅ ꯋꯥ ꯉꯥꯡꯕ ꯇꯝꯃꯨ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯧ ꯅꯨꯄꯤꯗ ꯍꯪꯂꯛꯏ ꯅꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯈꯜꯂꯤꯅꯣ ꯅꯦꯍꯥꯅ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯏꯄꯥꯝꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯀꯥ ꯕꯔꯥ ꯑꯃ ꯂꯧꯔꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯏꯃꯥꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯦ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯅꯤꯡꯉꯦ ꯒꯟꯄꯠꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯃꯦꯘꯥꯒꯤ ꯁ꯭ꯀꯨꯜꯅ ꯀꯝꯗꯧꯗꯣꯔꯤꯕ ꯑꯗꯨꯛ ꯂꯥꯞꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯅ ꯁ꯭ꯀꯨꯜ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯄꯗꯤ ꯋꯥꯔꯅꯤꯗ ꯅꯦꯍꯥꯅ ꯈꯨꯝꯂꯛꯏ ꯑꯣꯛꯇꯣꯗ ꯑꯗꯨꯝ ꯆꯠꯍꯜꯂꯒꯦ ꯃꯗꯨꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯇꯝ ꯈꯔꯗꯤ ꯋꯥꯕ ꯇꯥꯔꯦ ꯒꯟꯄꯠꯇꯤ ꯃꯆꯥꯁꯤꯡꯅ ꯈꯜꯂꯤꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯇꯣꯝꯗ ꯅꯣꯛꯃꯤ ꯇꯧꯂꯒ ꯃꯆꯥꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯋꯥ ꯑꯍꯦꯟꯕꯗꯤ ꯍꯥꯏꯈꯤꯗꯦ ꯃꯁꯤ ꯃꯇꯨꯡꯗꯅ ꯃꯀꯔꯟꯅ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯌꯣꯝꯁꯤꯟꯕ ꯍꯧꯔꯨꯔꯒꯦ ꯒꯟꯄꯠꯅ ꯈꯨꯝꯂꯛꯏ ꯅꯈꯣꯏꯅ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯑꯣꯏꯅ ꯆꯠꯈꯤꯒꯦ ꯌꯨꯝꯁꯤꯗꯤ ꯅꯪꯒꯤ ꯅꯌꯨꯝꯅꯤ ꯃꯀꯔꯟꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯊꯥꯏꯅꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯏꯃꯥꯒ ꯃꯇꯝ ꯈꯔ ꯂꯩꯔꯣ ꯑꯩꯒꯤ ꯌꯨꯝ ꯑꯅꯧꯕ ꯑꯃ ꯍꯦꯛ ꯂꯩꯕꯒ ꯏꯃꯥ ꯕꯕꯥꯕꯨ ꯑꯃꯨꯛ ꯀꯧꯔꯛꯀꯦ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯅꯦꯍꯥꯁꯨ ꯃꯀꯔꯟꯒꯤ ꯍꯩꯁꯤꯡꯂꯕ ꯄꯥꯎꯈꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯄꯦꯟꯖꯅ ꯅꯣꯛꯂꯤ ꯒꯟꯄꯠ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯎꯠꯇꯅ ꯍꯥꯏꯔꯛꯏ ꯄꯥꯛ ꯆꯥꯎꯔꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗꯤ ꯊꯤꯌꯦꯇꯔꯒꯤ ꯐꯝꯕꯥꯛ ꯑꯃꯅꯤ ꯍꯥꯏꯅꯩ ꯑꯗꯨꯅ ꯀꯂꯥꯀꯥꯔ ꯑꯩꯒꯤꯗꯤ ꯁ꯭ꯇꯦꯖ ꯃꯊꯛ ꯑꯁꯤꯗ ꯑꯩꯒꯤ ꯆꯪꯖꯐꯝ ꯋꯥꯠꯂꯣꯏ ꯒꯟꯄꯠ ꯃꯥꯏꯊꯣꯡꯗ ꯑꯁꯥꯎꯕ ꯑꯃꯠꯇ ꯎꯠꯇ꯭ꯔꯕꯁꯨ ꯃꯆꯥꯗ ꯃꯥꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗꯗꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯔꯤ ꯃꯆꯥ ꯃꯃꯧꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯃꯗꯨꯗꯤ ꯁꯔꯀꯥꯔꯅ ꯃꯥꯒꯤ ꯅꯨꯄꯥ ꯒꯟꯄꯠꯇ ꯍꯥꯏꯖꯈꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯊꯍꯧꯒꯗꯕꯅꯤ ꯃꯤ ꯑꯃꯗ ꯏꯂꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤ ꯇꯨꯡꯗ ꯑꯁꯣꯏꯕ ꯑꯣꯏꯔꯛꯀꯅꯤ ꯒꯟꯄꯠ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯈꯪꯖꯔꯛꯂꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯅ ꯐꯝꯂꯤꯕꯤ ꯁꯔꯀꯥꯔꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯁꯔꯀꯥꯔꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯤ ꯁꯔꯀꯥꯔ ꯃꯁꯤ ꯑꯣꯏꯔ ꯃꯥꯟꯅꯦ ꯑꯩꯒꯤ ꯑꯁꯣꯟꯕ ꯃꯇꯧ ꯑꯩꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯁꯔꯀꯥꯔꯗꯤ ꯒꯟꯄꯠꯀꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯖꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯟꯄꯠ ꯑꯃꯗꯤ ꯁꯔꯀꯥꯔ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯃꯆꯥ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯠꯅꯅꯕ ꯊꯣꯔꯛꯑꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯎꯠꯇꯦ ꯃꯔꯧ ꯂꯩꯕ ꯀꯣꯆꯤ ꯈꯣꯠꯄ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯑꯃ ꯆꯠꯄꯒꯨꯝꯅ ꯆꯤꯡ ꯂꯦꯝꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯁꯨ ꯅꯨꯄꯤ ꯃꯦꯘꯥꯅꯗꯤ ꯃꯄꯨ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯄꯨꯕꯨ ꯀꯣꯜꯂꯒ ꯀꯞꯂꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯅꯦꯍꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯤꯡꯁꯤꯟꯈꯤ ꯃꯅꯦꯝ ꯃꯀꯨꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯒꯟꯄꯠ ꯑꯃꯗꯤ ꯁꯔꯀꯥꯔ ꯃꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯂꯥꯛꯂꯤꯕ ꯃꯌꯨꯝ ꯑꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯆꯧꯕ ꯑꯁꯥ ꯀꯌా ꯑꯃꯒ ꯂꯣꯏꯅꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯃꯆꯥ ꯃꯃꯧ ꯃꯁꯨꯁꯤꯡꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯥꯖꯈꯤꯕ ꯌꯨꯝꯅꯤ ꯒꯟꯄꯠ ꯑꯃꯗꯤ ꯁꯔꯀꯥꯔ ꯂꯝꯁꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯁꯔꯀꯥꯔꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯕꯅꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯕꯅ ꯍꯦꯟꯃꯟꯕꯅꯤ ꯃꯁꯥꯗ ꯂꯥꯏꯍꯧ ꯍꯧꯕ ꯍꯧꯔꯛꯂꯦ ꯃꯁꯥ ꯁꯥꯒꯠꯄ ꯍꯧꯔꯛꯂꯦ ꯒꯟꯄꯠꯅꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥꯗꯅꯕ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯄꯣꯊꯥꯖꯕ ꯌꯥꯅꯅꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤ ꯁꯔꯀꯥꯔ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ
मागी नुपागी मतुंग इनगनी हैदुना ngasisu awa ana amata thijana magi nupagi matung induna chatli mathangi sindana ganpat amadi sarkar machanapi bidyagi mimda laklami bidyadi makaran amadi nehagi pawdu tarubuda onthokna sauri bidyana yamna penjadana hai nehana haijening ba hairabusu makaran na kaimta haidriba karigino makaran maknadi asigumna tawgani habi thajade ganpatna machanopi bithemjeladuna hairi nabungsu adu phattaba miji natte mana yum ama hek leibaga ekhoibu amuk korakani haridudi ganpat machanupana makhoibu amuk hana kawralroi khanglabusu machanupidadi makaranna makhoibu kawrakhini hairi machanupabu atopana lana khankidanaba bidyana amukhumlai madudi oirodobu wani nehana yum hek phangba nimit azudagi nakhoibu tanthokningduna leirabani handakti matang chakre magi apama phangjahore aduba hojikti ima baba ai yum masida leirasi ai yum sisu ima baba gi yumni Rahul nasu mama mapabu chatkranu mafam masida punna leminarasi haina thamoi sengna haijari matam kharadi bidyagi imungda harau nungaina wakhal yangna leijare adubu noma ikhang khangudana ganpat ki kol ama lakhi wari sanaba lurapa matamda ganpatna magi nupi sarkar nungsina yengladuna hairi nangi namanabi kumut leikidre paw se tarobada sarkar di matamoi kaina khamba lakpa yadaba makai kapli matangi sindana ram ganpat punna phaminaduna kumut ki aroiba mathomangam punna pangthokminari Ramna ningamdan hairi kumut na tha ahum hena koma da leiba matamda doctor na ingonda hanjan haiki kumut ki life support si lakthokla si haina aduba aina di yakide tha ahum asida kumut ki hakchang noma ki tapna sirakli masi punamak aina yingduna leikhi aduba tasengmadi aina kumut ki life support lakthok si yakhidabadudi kumut si khini ki jabadagi oramdre kumut laikhidraba matungda itomda kamdongna lehawani khallubada ki jabana henmanmadagi aina mabu tha ahum noma ki tapna sihan khiba oirame khwaidagi fattaba isatagi khanba miyoi habado ai oire ganpatsu ram gi wajaba mataw si khangi aduna manasu ramna pendana hajayiba singado rambu nungsina yengladuna tare aduga thangnabu meku amadana ramna amu mapi ira chena yamna ningamjadana masa matomda hangjari kumut laikidabagi aroiba mathaw mangamdi aina pangthokli aduba aigi aroiba mathaw mangamdi kanana pangthokpigani nangna tawbigadra ganpat na hairi hengmankre yumda hannanaba tawrasi phajana patharurasi aduba ramna khumlai hauji ai tomda yumna kaidarudoino tumnanaba guli pibiyu haibasu doctor na yate yumgi gari ka tana chatpagi ahawba makholda amuk hana taningdre haina kapli matang asida ganpat nadi ramgi awaba kauthonaba karisu tawbiba ngamkide magi awaba kharada oirabasu miku amatang pathajaba kaujaba ngamnanaba yu bottle ama pirakhi ramsu ising thakpagumna yu thakli awaba kharada oirabasu miku kharagi kaujanaba aduba awaba singa sibu kawba ngamgadawibra mathangi sindana ganpat numidang walking thorakpa matamda Rahul ga thengnarami Rahul na mapada nolukna ningsingli ngasi se bidya ibani gi lukhongbugi anniversary ni aduna horen numidang dinganta hanbirau aduba ganpat na walking lakpa matamda lambi mataida lotna yu sunglamba miyoi khara thengnakhi yu sunglamliba miyoi singaduna ganpat engineer Rahul babu gi makubungni khanglakpada ganpat bu chatkhiba yaroi punna yu thakmina kisi khamli nupa aduna sungliba yu mahau jingmina kisi hairi yu gilas ama mahau jinglambadagi yu bottle ani ahum sujankhiba khanghaude numit tasilaklaba si phaba ganpatti yu thaktuna leri asomdana bidya amadi Rahul makhoi ani anniversary function haure function asida Rahul gi masung mamanaba saknarba miyoi kaya amasu tellare makaranchu matomda function asi yawa laklami makaran amadi Rahul nupa mase likaisu hainade adubu bidya nadi haujik phaba mama mapabu inthok pirapagi sauri aduna kochi koladuna hangli aikoi romgi thabak ni hairadi nehaji nasinaramani mana nasinajarabusu mega phawli thabirakpa yabani tanja sida sarkar amadi Rahulna bidya da wa makha taranu haina khamjili adubu bidya gi maithongdudi ipen pendri makha taningli tanja sida Rahul gi boss Dixit chulaklai ngasidi theater da ngaujaba magi machanu padasu ganpat ka wari sanahangani haduna harau puduna lakli adubu matam asuk thengjilaba si phawa ganpati yum halaktre bidya nadi mapala alaga punna cake kakchi hairi adubu sarkar nadi mi mayam ngainari ganpati kona ingna tamna lakcharaksanu cake hana kakpa hawro hairi mathangi sendana Rahul amadi bidya makhoi ani gi anniversary gi cake adu khangna chanaba maruk mapang singi mamangda harau tayambaga loina kakli adubu tanja sida ikhang khangudana yungawba nupa amagi marol mari iphai phaiba khonjel ama tarakhi yungawba marol mari phaiba nupa do ganpat oirame macha singdi mapai matawdu ubada ikaibana mamai lukthanari saubuna suluinare adubu Rahul nadi ganpat pu harau mayam mamangda pusinbirakhi aduga mayamda yamna chawthokchana makubokni haina masak takli ganpatti yugi nishana heman kibana karisu khantharuba tawduna Rahul gi boss Dixit ki manakta changsillaga wari sanari
ꯗꯤꯛꯁꯤꯠꯅꯁꯨ ꯊꯤꯌꯦꯇꯔꯗ ꯉꯥꯎꯖꯕ ꯃꯆꯥꯅꯨꯄꯥꯕꯨ ꯒꯟꯄꯠꯇ ꯃꯁꯛ ꯇꯥꯛꯂꯤ, ꯃꯁꯛ ꯈꯪꯅꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯟꯄꯠꯅ ꯌꯨ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯗꯤꯛꯁꯤꯠ ꯃꯄꯥ ꯃꯆꯥꯗꯁꯨ ꯌꯨ ꯊꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨ ꯒ꯭ꯂꯥꯁ ꯑꯃꯃꯝ ꯂꯥꯟꯁꯤꯜꯂꯤ꯫ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯨꯕꯗ ꯕꯤꯗ꯭ꯌꯥꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯔꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯏꯀꯥꯏꯕ ꯃꯇꯧ ꯎꯕꯗꯅ ꯁꯔꯀꯥꯔꯅ ꯒꯟꯄꯠꯄꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯣꯊꯥꯔꯨꯔꯁꯤ ꯍꯥꯏꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯒꯟꯄꯠ ꯏꯃꯨꯡꯗ ꯆꯪꯁꯤ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯇꯥꯅꯅꯕ ꯁꯦꯛꯁꯄꯤꯌꯔꯒꯤ ꯍꯦꯝꯂꯦꯠ ꯍꯥꯏꯔꯤꯕ ꯗ꯭ꯔꯃꯥ ꯑꯗꯨꯒꯤ ꯑꯐꯥꯎꯕ ꯗꯥꯏꯂꯣग "ꯇꯨ ꯕꯤ ꯑꯣꯔ ꯅꯣꯠ ꯇꯨ ꯕꯤꯅ ꯍꯧꯔꯒ ꯁꯩꯔꯦꯡ ꯑꯃ ꯊꯤꯔꯛꯈꯤ꯫ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯅ ꯁꯩꯔꯦꯡ ꯊꯤꯖꯔꯕꯁꯨ ꯃꯥꯒꯤ ꯁꯩꯔꯦꯡꯗ ꯃꯥꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯒꯟꯄꯠ ꯃꯁꯥ ꯃꯇꯣꯝꯗ ꯍꯤꯡꯈꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯆꯥꯁꯤꯡꯅ ꯄꯥꯝꯕꯤꯗ꯭ꯔꯕ ꯏꯖꯠ ꯇꯧꯕꯤꯗ꯭ꯔꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅ ꯍꯤꯡꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯥꯒꯤ ꯁꯩꯔꯦꯡ ꯑꯗꯨꯗ ꯃꯁꯥ ꯃꯇꯣꯝꯗꯅ ꯍꯪꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥ ꯃꯀꯔꯟꯅꯗꯤ ꯃꯄꯥꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯆꯨꯝꯅꯒꯤ ꯂꯤꯂꯥ ꯗ꯭ꯔꯃꯥꯒꯤ ꯗꯥꯏꯂꯣग ꯑꯃꯒꯨꯝ ꯂꯧꯔꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯋꯥ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯄꯩꯊꯣꯛꯂꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅ ꯒꯟꯄꯠꯅ ꯈꯕꯔ ꯄꯥꯔꯤꯉꯩꯗ ꯁꯔꯀꯥꯔꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯂꯛꯏ꯫ ꯁꯔꯀꯥꯔꯒꯤ ꯃꯇꯧ ꯎꯕꯗ ꯒꯟꯄꯠꯅ ꯍꯪꯂꯛꯏ, "ꯀꯩꯗꯧꯔꯦ ꯑꯌꯨꯛꯁꯤꯗ ꯑꯗꯨꯛ ꯁꯥꯎꯔꯤꯗꯤ?" ꯁꯔꯀꯥꯔꯅ ꯑꯃꯨꯛ ꯁꯥꯎꯅ ꯈꯨꯝꯂꯛꯏ, "ꯑꯩꯉꯣꯟꯗ ꯉꯁꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯀꯅꯨ꯫ ꯔꯥꯍꯨꯜꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯣꯠꯅꯖꯔꯤ, ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯃꯥꯒꯤ ꯏꯖꯠ ꯀꯩꯝꯇ ꯌꯦꯡꯕꯤꯗꯦ." ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯟꯄꯠ ꯃꯌꯥꯝ ꯄꯨꯟꯅ ꯕ꯭ꯔꯦꯛꯐꯥꯁꯠ ꯆꯥꯃꯤꯟꯅꯕ ꯊꯣꯔꯛꯈꯤ꯫ ꯒꯟꯄꯠ ꯃꯥꯅ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯁꯣꯏꯔꯦ ꯈꯪꯖꯔꯛꯂ ꯃꯥꯜꯂꯦ꯫ ꯔꯥꯍꯨꯜꯗ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯉꯔꯥꯡꯗꯤ ꯑꯩꯁꯦ ꯈꯔ ꯍꯦꯟꯖꯟꯈ꯭ꯔꯦ, ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯄꯥꯔꯇꯤꯗꯨ ꯑꯩꯅ ꯊꯨꯒꯥꯏꯈ꯭ꯔ ꯃꯥꯜꯂꯦ." ꯃꯁꯤ ꯇꯥꯔꯨꯕꯗ ꯕꯤꯗ꯭ꯌꯥꯅꯗꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯊꯨꯒꯥꯏꯕꯗ ꯅꯠꯇꯦ." ꯑꯗꯨꯕꯨ ꯔꯥꯍꯨꯜꯅ ꯋꯥ ꯃꯔꯛ ꯊꯠꯂꯒ ꯕꯤꯗ꯭ꯌꯥꯗ ꯃꯈꯥ ꯇꯥꯔꯛꯂꯅꯨ ꯍꯥꯏꯔꯤ꯫ ꯔꯥꯍꯨꯜꯅ ꯑꯃꯨꯛ ꯆꯤꯡ ꯂꯦꯝꯅ ꯅꯣꯛꯃꯤ ꯅꯣꯡꯕꯤꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯕꯕꯥ, ꯉꯔꯥꯡꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ꯫ ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗꯨ ꯅꯨꯡꯉꯥꯏ ꯍꯥꯏꯅꯔꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯤꯈꯤꯕ ꯁꯩꯔꯦꯡ ꯑꯗꯨꯁꯨ ꯑꯩꯒꯤ ꯕꯣꯁ ꯗꯤꯛꯁꯤꯠꯅ ꯐꯥꯎꯕ ꯐꯖꯩ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯅ ꯕꯕꯥꯒꯤ ꯁꯩꯔꯦꯡ ꯀꯣꯄꯤ ꯑꯃꯠꯇ ꯂꯧꯖꯒꯦ ꯍꯥꯏꯔꯛꯏ." ꯒꯟꯄꯠꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯉꯔꯥꯡ ꯀꯔꯤ ꯀꯔꯤ ꯍꯥꯏꯈꯤꯕꯅꯣ ꯑꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯦ꯫ ꯉꯥꯎꯔꯤꯉꯩꯗ ꯊꯤꯈꯤꯕ ꯁꯩꯔꯦꯡꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯀꯥꯎꯔꯦ." ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯍꯥꯏꯖꯔꯤ, "ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯔꯥꯝ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯦ ꯉꯥꯎꯁꯤꯟꯅꯩ, ꯃꯊꯣꯡ ꯍꯨꯛꯇꯦ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯆꯩꯕ ꯉꯥꯡꯕ ꯍꯧꯔꯗꯝꯅꯤ." ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯟꯄꯠ ꯔꯥꯝꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯝꯒꯤ ꯑꯣꯏꯔꯝꯂꯤꯕ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯒꯟꯄꯠꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯔꯥꯝ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯌꯨꯗ ꯊꯛꯇꯨꯅꯇ ꯂꯩꯕꯅ ꯃꯁꯥꯒꯤ ꯁꯛꯐꯝ ꯍꯣꯡꯂꯦ꯫ ꯃꯔꯣꯜ ꯃꯔꯤ ꯏꯐꯥꯏ ꯐꯥꯏꯅ ꯍꯪꯂꯛꯏ, "ꯅꯪꯕꯨ ꯀꯅꯥꯅꯣ?" ꯒꯟꯄꯠꯅꯗꯤ ꯔꯥꯝꯒꯤ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯒꯟꯄꯠꯅꯤ." ꯑꯗꯨꯒ ꯔꯥꯝꯅ ꯈꯨꯝꯂꯛꯏ, "ꯑꯩꯗꯤ ꯒꯟꯄꯠ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯃꯁꯛ ꯈꯪꯗꯦ꯫ ꯌꯨ ꯉꯥꯎꯕꯒꯤ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯃꯁꯛ ꯈꯪꯗꯕꯒꯤꯗꯃꯛꯇ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞ ꯒꯟꯄꯠꯇ ꯋꯥꯔꯧꯗꯨꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯔꯤꯕꯅꯤ." ꯒꯟꯄꯠꯁꯨ ꯔꯥꯝꯅ ꯃꯉꯣꯟꯗ ꯋꯥꯔꯧꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯅ ꯔꯥꯝꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯖꯗꯅ ꯒꯟꯄꯠꯅ ꯔꯥꯝꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯔꯥꯝꯅꯗꯤ ꯒꯟꯄꯠꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯛꯈꯤ꯫ ꯔꯥꯝ ꯌꯥꯝꯅ ꯋꯥꯔꯧꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯔꯛꯏ, "ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯅꯪ ꯑꯃꯨꯛ ꯐꯠꯇꯕ ꯃꯤꯁꯦ ꯀꯅꯥꯝꯇ ꯂꯩꯔꯝꯂꯔꯣꯏ꯫ ꯅꯪꯗꯤ ꯅꯁꯥ ꯅꯇꯣꯝꯗꯒꯤ ꯈꯟꯕ ꯃꯤꯅꯤ꯫ ꯑꯩꯅꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛꯇ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯒꯤ ꯀꯨꯝꯃꯨꯠ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯊꯥ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯅꯣꯡꯃꯇ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯇꯦ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗꯤ ꯂꯥꯏꯔꯗꯅ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯍꯪꯕꯤꯔꯛꯈꯤꯗꯦ" ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯏꯇꯣꯝꯗ ꯑꯍꯥꯡꯕ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ." ꯒꯟꯄꯠꯁꯨ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯃꯃꯥꯟꯅꯕꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯄꯤ ꯈꯥꯝꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯥꯕꯨ ꯋꯥꯔꯧꯗꯨꯅ ꯀꯞꯂꯤꯕ ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞꯄꯨ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯔꯥꯝꯒꯤ ꯑꯋꯥꯕ ꯊꯦꯝꯕꯤꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯑꯃꯨꯛ ꯔꯥꯝꯅ ꯒꯟꯄꯠꯀꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯗꯨꯅ ꯍꯥꯏꯔꯤ, "ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕꯗꯣ ꯅꯥꯔꯝꯃꯅꯤ." ꯒꯟꯄꯠꯅ ꯅꯥꯗꯦ ꯍꯥꯏꯅ ꯈꯨꯝꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯕ ꯌꯥꯔꯣꯏꯁꯨ ꯍꯥꯏꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥ ꯑꯃꯅꯤ꯫ ꯒꯟꯄꯠꯅ ꯔꯥꯝꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯗꯨꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤ꯫ ꯒꯟꯄꯠꯅ ꯁꯣꯜꯂꯕ ꯃꯃꯥꯟꯅꯕꯒꯤ ꯆꯥꯛꯁꯨ ꯏꯟꯕꯤꯔꯤ꯫ ꯒꯟꯄꯠꯅ ꯔꯥꯝꯒꯤ ꯆꯥꯛ ꯏꯟꯕꯤꯔꯛꯄ ꯂꯣꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯥꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯃꯍꯥꯚꯥꯔꯠꯀꯤ ꯂꯤꯂꯥ ꯃꯇꯦꯛ ꯑꯃꯒꯤ ꯗꯥꯏꯂꯣग ꯇꯧꯔꯛꯏ꯫ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯁꯤꯗ ꯔꯥꯝꯅ ꯀꯔꯅ ꯑꯣꯏꯔꯤ꯫ ꯀꯔꯅꯅ ꯀ꯭ꯔꯤꯁꯅꯗ ꯌꯥꯝꯅ ꯄꯦꯟꯖꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯠꯇꯗ ꯆꯠꯈꯤꯗ꯭ꯔꯤ, ꯙꯔꯃꯁꯨ ꯀꯥꯏꯖꯗꯦ, ꯅꯨꯃꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯃꯥꯏꯊꯤꯕ ꯅꯪꯂꯤꯕꯅꯣ, ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯉꯥꯛꯇ ꯇꯝꯕꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀ꯭ꯔꯤꯁꯅꯗ ꯋꯥꯀꯠꯂꯤ꯫ ꯔꯥꯝꯅ ꯃꯥꯒꯤ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯥꯏꯖꯈꯤꯗ꯭ꯔꯕꯁꯨ, ꯀꯅꯥꯗ ꯂꯥꯟꯖꯈꯤꯗ꯭ꯔꯕꯁꯨ ꯃꯉꯣꯟꯗꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗ꯭ꯔꯦ, ꯃꯄꯨꯟꯁꯤꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯤꯕ ꯉꯥꯛꯇ ꯇꯝꯕꯤꯔꯝꯂꯦ ꯍꯥꯏꯅ ꯃꯆꯥ ꯌꯥꯎꯖꯗꯕꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯒꯤ ꯄꯦꯟꯖꯗꯗꯨꯅ ꯋꯥꯀꯠꯂꯤꯕꯅꯤ꯫ ꯒꯟꯄꯠꯅ ꯑꯃꯨꯛ ꯀ꯭ꯔꯤꯁꯅꯒꯤ ꯔꯣꯜ ꯂꯧꯗꯨꯅ ꯈꯨꯝꯂꯛꯏ, "ꯄꯨꯟꯁꯤꯗ ꯊꯦꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯂꯝꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯑꯋꯥꯕ ꯉꯥꯛꯇ ꯇꯝꯕꯤꯔꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯙꯔꯃꯗꯤ ꯀꯥꯏꯐꯝ ꯊꯣꯛꯇꯦ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯤ ꯍꯣꯡꯐꯝ ꯊꯣꯛꯇꯦ꯫ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌా ꯑꯃ ꯊꯦꯡꯅꯖꯔꯕꯁꯨ ꯃꯤꯉꯣꯟꯗ ꯀꯥꯏꯗꯅ ꯆꯨꯝꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯕ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤ꯫
ꯒꯟꯄꯠꯅ ꯃꯥꯒꯤ ꯗꯥꯏꯂꯣꯒꯀꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯈꯨꯔꯨ ꯈꯨꯗ ꯀꯨꯠꯂꯒ ꯔꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯒꯟꯄꯠꯅ ꯔꯥꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯕꯁꯤ ꯆꯨꯝꯅꯒꯤ ꯗꯥꯏꯂꯣग ꯑꯃ ꯑꯣꯏꯅ ꯍꯥꯏꯈꯤꯕꯗꯤ ꯅꯠꯇꯦ, ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯃꯃꯥꯟꯅꯕꯕꯨ ꯃꯇꯝ ꯈꯔ ꯃꯤꯔꯥꯏꯔꯨꯕ ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤꯕꯅꯤ꯫ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯁꯤꯅ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯔꯨꯞ ꯑꯅꯤꯅꯗꯤ ꯉꯥꯏꯍꯥꯛꯇꯪ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯒꯟꯄꯠꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯔꯛꯏ, ꯏꯕꯥꯅꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯤꯂꯥ ꯍꯩꯕ ꯗ꯭ꯔꯃꯥ ꯍꯩꯕꯗꯤ ꯅꯪꯅꯤ꯫ ꯑꯁꯨꯛ ꯁꯥꯡꯅ ꯑꯩꯅ ꯗ꯭ꯔꯃꯥ ꯇꯧꯔꯛꯂꯕꯁꯨ, ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯊꯤꯌꯦꯇꯔꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯖꯔꯕꯁꯨ, ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯗ꯭ꯔꯃꯥ ꯍꯩꯕ ꯍꯦꯜꯂꯤ꯫ ꯑꯗꯨꯅ ꯊꯤꯌꯦꯇꯔꯒꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧꯗꯤ ꯅꯪꯅꯤ꯫ ꯒꯟꯄꯠꯁꯨ ꯔꯥꯝꯅ ꯃꯥꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯀꯣꯛꯅꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯔꯤꯕꯗꯣ ꯈꯪꯅ ꯈꯪꯅ ꯔꯥꯝꯗ ꯅꯨꯡꯁꯤꯅ ꯃꯄꯤ ꯆꯦꯟꯊꯅ ꯌꯦꯡꯂꯗꯨꯅ ꯍꯪꯂꯤ, ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨ꯫ ꯒꯟꯄꯠꯅ ꯔꯥꯝꯗ ꯋꯥꯍꯪ ꯑꯁꯤ ꯍꯪꯕ ꯃꯇꯝꯗ ꯔꯥꯝꯅ ꯃꯉꯣꯟꯗꯒꯤ ꯀꯔꯤ ꯄꯣꯠꯁꯛ ꯅꯤꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯅ ꯈꯪꯅ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯤꯕꯅꯤ꯫ ꯃꯁꯤꯃꯛꯅꯅꯤ ꯒꯟꯄꯠꯅ ꯋꯥꯍꯪ ꯑꯁꯤ ꯍꯪꯕ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯤꯕ꯫ ꯔꯥꯝꯅꯁꯨ ꯌꯥꯝꯅ ꯋꯥꯅ ꯈꯨꯝꯂꯛꯏ, ꯑꯁꯦꯡꯕꯒꯤ ꯄꯤꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯒꯟꯄꯠ ꯔꯥꯝꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯕꯒꯨꯝ ꯔꯥꯝꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯌꯦꯡꯕ ꯉꯝꯖꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯤ, ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯒꯟꯄꯠ ꯃꯇꯣꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯁꯨꯛꯊꯔꯒ ꯐꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯁꯔꯀꯥꯔ ꯂꯥꯛꯂꯒ ꯒꯟꯄꯠꯇ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯒꯟꯄꯠꯅ ꯏꯪꯅ ꯇꯞꯅ ꯍꯪꯂꯛꯏ, ꯔꯥꯝ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯥ? ꯁꯔꯀꯥꯔꯅꯁꯨ ꯀꯞꯅ ꯀꯞꯅ ꯈꯨꯝꯂꯛꯏ, ꯔꯥꯝꯗꯣ ꯇꯨꯝꯅꯕ ꯒꯨꯂꯤ ꯃꯌꯥꯝ ꯆꯥꯁꯤꯜꯂꯨꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯃꯛꯁꯨ ꯆꯠꯅꯅꯕ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯨꯔꯣ꯫ ꯒꯟꯄꯠ ꯍꯧꯖꯤꯛꯁꯨ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯐꯥꯎꯗꯕꯒꯨm ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯈꯨꯝꯂꯛꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯂꯨꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯔꯥꯝꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯂꯣꯏꯅꯃꯛ ꯁꯤꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯕꯅꯤ꯫ ꯁꯔꯀꯥꯔꯅ ꯉꯛꯅ ꯍꯪꯂꯛꯏ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯗꯨꯅ? ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯒꯟꯄꯠ ꯃꯈꯣꯜ ꯊꯣꯛꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯂꯗꯨꯅ ꯈꯨꯝꯂꯛꯏ, ꯀꯨꯃꯨꯠꯅ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯔꯨꯞ ꯔꯥꯝꯒꯤ ꯊꯋꯥꯏꯁꯨ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯀꯨꯃꯨꯠ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯤꯡꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯔꯥꯝꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯇꯨꯝꯅꯅꯕ ꯒꯨꯂꯤ ꯈꯔ ꯄꯤꯕꯤꯌꯨ ꯅꯤꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯈꯨꯠꯁꯤꯃꯛꯅ ꯑꯩꯒꯤ ꯃꯔꯨꯞ ꯔꯥꯝꯗ ꯇꯨꯝꯅꯅꯕ ꯒꯨꯂꯤꯁꯤꯡ ꯑꯗꯨ ꯄꯤꯈꯤꯕꯅꯤ ꯍꯥꯏꯅ ꯃꯈꯣꯜ ꯊꯣꯛꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯆꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯗꯤꯛꯁꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯊꯤꯌꯦꯇꯔꯗ ꯉꯥꯎꯖꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯁꯤꯜꯂꯒ ꯁꯦꯛꯁꯄꯤꯌꯔꯒꯤ ꯑꯐꯥꯎꯕ ꯋꯥꯔꯤ ꯑꯣꯊꯦꯂꯣꯒꯤ ꯗ꯭ꯔꯃꯥ ꯃꯇꯦꯛ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗ꯭ꯔꯃꯥ ꯃꯌꯥ ꯆꯠꯂꯛꯄ ꯃꯇꯝꯗ ꯒꯟꯄꯠꯇꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯗꯤꯛꯁꯤꯠ ꯃꯄꯥ ꯃꯆꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ, ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯃꯥ ꯑꯁꯤꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯔꯒꯦ? ꯒꯟꯄꯠꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯊꯤꯌꯦꯇꯔꯒꯤ ꯐꯝꯕꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯏ, ꯑꯗꯨꯕꯨ ꯑꯄꯤꯛꯄ ꯐꯝꯕꯥ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯁꯨꯝꯍꯠꯄ ꯉꯝꯕꯒꯤ ꯃꯒꯨꯟ ꯆꯦꯟꯂꯤꯕꯅꯤ꯫ ꯑꯗꯨꯅ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯁꯥꯁꯤꯟꯅꯕ ꯇꯧꯒꯅꯨ꯫ ꯁꯦꯛꯁꯄꯤꯌꯔꯒꯤ ꯂꯤꯂꯥ ꯑꯣꯊꯦꯂꯣꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯅꯈꯣꯏꯅ ꯑꯦꯛꯇꯤꯡ ꯇꯧꯕ ꯁꯥꯁꯤꯟꯅꯗꯨꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯔꯤ꯫ ꯃꯁꯤꯃꯛꯅ ꯊꯤꯌꯦꯇꯔꯒꯤ ꯗ꯭ꯔꯃꯥꯗ ꯅꯠꯇꯅ ꯑꯐꯥꯎꯕ ꯑꯏꯕ ꯁꯦꯛꯁꯄꯤꯌꯔꯒꯤ ꯗ꯭ꯔꯃꯥ ꯑꯣꯊꯦꯂꯣꯒꯤꯁꯨ ꯃꯒꯨꯟ ꯍꯟꯊꯍꯜꯂꯦ꯫ ꯗ꯭ꯔꯃꯥ ꯊꯤꯌꯦꯇꯔꯅ ꯃꯊ꯭ꯋꯥꯏꯅꯤ ꯈꯟꯖꯔꯤꯕ ꯒꯟꯄꯠꯀꯤ ꯃꯐꯝꯗꯗꯤ ꯗ꯭ꯔꯃꯥꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯑꯣꯏꯗꯕ ꯇꯧꯁꯤꯟꯅꯕ ꯎꯕ ꯌꯥꯗꯦ꯫ ꯍꯦꯛ ꯎꯔꯨꯕ ꯃꯠꯇꯗ ꯈꯥꯝꯕ ꯂꯥꯛꯄ ꯌꯥꯗꯕ ꯃꯈꯩ ꯁꯥꯎꯔꯛꯈꯤ꯫ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯈꯟꯊꯗꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯉꯥꯡꯂꯤ, ꯆꯩꯔꯤ꯫ ꯗꯤꯛꯁꯤꯠꯁꯨ ꯒꯟꯄꯠꯇ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯗ꯭ꯔꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯊꯥꯏꯅꯒ ꯃꯥꯟꯅꯗ꯭ꯔꯦ, ꯑꯍꯣꯡꯕ ꯈꯔꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯒꯟꯄꯠꯅꯗꯤ ꯃꯑꯣꯡꯗ ꯈꯦꯠꯅꯖꯔꯕꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯅꯩꯅꯔꯤꯕ ꯁꯦꯛꯁꯄꯤꯌꯔꯒꯤ ꯗ꯭ꯔꯃꯥ ꯑꯁꯤꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯑꯥꯔꯊ ꯂꯩꯍꯟꯗꯕꯁꯤꯅꯤ꯫ ꯑꯩꯅ ꯅꯈꯣꯏꯗ ꯇꯥꯠ ꯇꯧꯁꯤꯟꯅꯩ, ꯁꯥꯁꯤꯟꯅꯕ, ꯑꯦꯛꯇꯤꯡ ꯇꯧꯕ ꯁꯥꯗꯨꯅ ꯗ꯭ꯔꯃꯥ ꯁꯥꯟꯅꯩ ꯍꯥꯏꯅ ꯅꯈꯣꯏꯗ ꯆꯩꯔꯤꯕꯗꯣ ꯍꯥꯏꯔꯝꯃꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯗꯤꯛꯁꯤꯠꯁꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯔꯥꯍꯨꯜꯗ ꯍꯥꯏꯔꯤ, ꯋꯥꯔꯤ ꯁꯥꯟꯅꯕ ꯁꯨꯛꯌꯥ ꯌꯥꯗꯕ ꯃꯤꯁꯦ ꯀꯔꯤꯅꯣ? ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯔꯥꯍꯨꯜ ꯑꯃꯗꯤ ꯕꯤꯗ꯭ꯌꯥ, ꯃꯈꯣꯏ ꯑꯅꯤꯗꯤ ꯔꯥꯍꯨꯜꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯗꯤꯛꯁꯤꯠꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯀꯤꯖꯕ ꯐꯥꯎꯔꯤ꯫ ꯔꯥꯍꯨꯜꯒꯤ ꯊꯕꯛꯇ ꯑꯌꯦꯠꯄ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯤ꯫ ꯔꯥꯍꯨꯜꯅ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯕꯁꯨ ꯕꯤꯗ꯭ꯌꯥꯅꯗꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯣꯛꯍꯜꯂꯛꯀꯗ꯭ꯔꯥ ꯆꯤꯡꯅꯕꯗꯒꯤ ꯃꯄꯥꯗ ꯁꯥꯎꯕ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯤꯗ꯭ꯌꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯕ ꯐꯠꯇ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯥꯎꯕ ꯃꯇꯧ ꯎꯕꯗꯅ ꯁꯔꯀꯥꯔꯅ ꯍꯥꯏꯔꯛꯏ, ꯕꯤꯗ꯭ꯌꯥ ꯁꯥꯎꯈꯤꯅꯨ, ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ꯫ ꯅꯪꯒꯤ ꯕꯕꯥꯅ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏꯕꯨ ꯏꯀꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯅꯪꯒꯤ ꯕꯕꯥꯒꯤꯗꯤ ꯉꯥꯡꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯗꯣꯡ ꯗꯣꯡ ꯉꯥꯡꯊꯣꯛꯂꯤꯕꯗꯨꯅꯤ, ꯅꯪꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯂꯤꯗꯨꯅꯤ꯫ ꯕꯤꯗ꯭ꯌꯥꯅ ꯑꯃꯨꯛ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯃꯤꯔꯛ ꯅꯥꯔꯛ ꯑꯃꯠꯇ ꯈꯪꯗꯦ, ꯃꯐꯝꯁꯨ ꯃꯇꯝꯁꯨ ꯑꯃꯠꯇ ꯌꯦꯡꯗꯦ, ꯉꯥꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯌꯨꯝꯁꯤꯗ ꯃꯔꯨꯑꯣꯏꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯤ, ꯃꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯅ ꯍꯦꯛꯇ ꯍꯥꯏꯅꯤꯡꯉꯤ ꯍꯥꯏꯗꯅ ꯄꯪꯍꯥꯏꯗ హాయ్. Ngahandasuk aikoigi partida yu thakchilaga lai achau sangsing mamangda kaimta khantade aikoigi ijatsu amata yingbide mana asum torabanina aikoina oina ikai phiru khumle aduga amuksu mapada yingnaduna yamna sauna hairai baba ba mina ijat tawbi baba na ngangbo ba mina tai haiduna su wa ngangbagi limit amamamdi leibani ngarang baba na Dikshit tangang kiba khonda aduna Dikshit na Rahul gi thabakta kari tawrakani khangde haina yamna pakhatchana hairi
Ganpat machana hairibasingse karino haiba masu wakhaldi tai aduna ingna hairi makoina sanariba drama aduda aigi mot longningi hairakpadagi ainasu isagi oba mot pikibani Bidyana muk sauna hairi miyoy amana nangi mot lauge hairi haidunabu miyoy aduba ikaiba pipam thokpra Rahul nadi Bidyana wa ahenba hairak chingida Bidyabu khamjili aduba Bidyadi ngasidi Rahul na haibaga amata takidre ahoina dum kumlai ngasidi engonda wa amata haibirakanu Tanja sida Ganpatna Bidyagi wa marak thatlaga machana pida nungshina uchek macha haina kauraga hairi uchek macha nangna hairibasingdo loinamuk chumi ipasu loinamuk khangi ngasi matungdagidi asigumba thawdo ase thoktanaba ipa khoi chatkhage sarkar na su amuk Ganpatki mateng pangsiladun hairi Bidya nakhoi ge sidadi achaw sang mayam amasu itattatana lai aduna yum sida akhoi laisinbana nakhoi gi su nakhoi gi apama punsi mawongda hingba ngamjadre ningkha tamba haibado oidre aduga amuksu momon nokladuna hairi ichagi da matam khara sangna leithokle aduna akhoi amuk chananaba tawrage aduba Bidyanadi imasu babasu amata chatkhiba yaroi hana yamna kanna thingli aduga amuk wakhal ngha khantharaga hairi akhoi punna yumjawda lesinbasina mare yamna yanare aduna Babaga imagadi akhoi gi maningda leiriba out house oina leiro madu werabadi baba khoi gi punsida su akhoi ni yelaroi akhoi gi su privacy habdo khara phangjarani matang asida out house habdi toilet me ada sadokpa ka macha mani Ganpatna nungsina uchek macha haina kaujaribi macha nupi wahai asi tarba matamda macha nupi na makhoi kari ni haina khalli habdo Ganpat amadi sarkar haina ruba tawdana khangi Bidyana mama mapa bu thangai singna manakta di thamningdri adubu mama mapa oibagi makhoi changjafam leitabagi tawdaba yadaduna makhoi bu hek mayumdagi chatlo haina tanthokpa ngamdebadagi tongana toilet me ada leiriba out house macha adu leinana basilakibani Ganpat amadi sarkar punamak khanglabasu kaimta khangdaba saduna hoi hoi maduna farani haramaga Ganpatna masa ngamdribi magi nupi sarkar bu puduna toilet me ada leiriba out house da leirunabagi damak yumjawdagi thoki aduga Rahul di Bidyagi ware basida onthokna sauri aduna Bidyada ngangli ahalo silaklaba ima babana aikhoida saidangduna leire haiduna nangna makhoida ngangningba wangang sa nganglibdo madudi ai pamde Bidyana mukumlai makhoi aigi ima ipani makhoi si kamdongna luinagani haiba ai chap chana khangi Rahul nam sound hairi ngarang babana mana haijaba theater yi maramda mana haikiba wa singjuda karibu aranba yauribage theater na thawaini khanjariba babana theater bu karemnaba manba muwondu urakpada sawba haiba sidi masana tabani Dixit sarsu adu hangna wakal pikpa midi natte personal life na karino aduga office ki thabak na karino haiba chap chana khangba mini ani si yesinnarak loi aduba ngarang babana makhoi gi asoiba chumthokpagi dama engonda saujarabasu makhoi bu thengna ba haibadudi macha oiba akhoi gi ithawni Bidyana amukumlai nangna kari maram gi damakta awaba khangdoino nangi aphaba ingja tapchaba nawong na tawasida mina nangondagi oijaba lawse ai yengba ngamde aigi hek ima ipa ojarabasu makhoi makna nangondagi oijaba lawba makhoina nangi punsida sokhanba ayetba pibududi ai pamde pi chu pi halloi Rahul na amukumlai madu fana oiduna su ahal loisilakpa haibasidi angang machagumbani ahal singbu ningthina senabiba makhoi gi damakta awada pa yengsinbiba haibasidi macha oiba akhoi gi ithawni matang asida amuk Bidyana mamitta mapi ira chena hairi aikoina ahal loisilakpa matamdadi akhoi gi di kanana yengsinbigadawri Rahul amadi Bidyagi haujuk phaba mamitta macha amatadi ujaba phangdribani Mathangi sendana Ganpat amadi sarkar macha nupina makhoi gi damakta leifam senbiriba out house ta laklami adubu mafam adu yorokpa matamdadi Ganpatna awaba punamak lolaga macha matomda nokmi tawradun hairi aidi out house imot manpa mafam oiramgadra khalaga fam sidi leibada yamna nungaigadaba mafam ni hairi mafam aduda ichai chairiba imot moliba sing adu yengladuna masa matomda amuksu haijari aikoina tongana leirabanina aikoi aningi su privacy fanglani haiduna sarkar da su fagi tawraduna hairi aduba sarkar da mamina yengbadi ngamdri magi awaba sing adu sarkar na ukigani matagum sarkar dagi leithok tuna wangangli aduga Kaveri nadi Ganpatna mabu uhandanaba lotliba awaba nungaitaba mangonda fawriba ikaiba punama loinama urami maramaduna magi nupagi karisu wadaba karisu khandaba sasinariba mataw aduda yamna nungaijadana ningba kaina yengle adu makhatana yengbadi ngamlaktraba male sarkarna Ganpatna yamna sauna hairi mi amanasu nangi nathakta wangang halise karigino ahal loisilakle haiduna nangonda tanja phangma khudingi ikaiba adum pihalise karigino Ganpat haujisu sarkar da yengba ngamjadri aduna mamai luktaraduna hairi ainadi aigi wakhalda khwairigi fare khanma thaba aduni aina tawkhibado aigisu iral yaute habadi yaroi angang singna haibado achumbasu yauri sarkarna mu yamna sauna hairi thabak khudimakta ilai laina lathokanu angang singna ekhoibu mafam mase tongana leirunaba thangdoraklibase masigi maram khanglaba natra ahal loiraba ekhoise pamdraba sizinaba loiraba pot amagumna ungda kanaba leiraroi khaladuna tongana langthoktuna thamlibani
ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒꯨꯝꯁꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯒꯟꯄꯠꯅ ꯍꯪꯂꯛꯏ ꯀꯗꯥꯏꯗ ꯆꯠꯁꯦ ꯍꯥꯏꯔꯤꯅꯣ ꯀꯥꯕꯦꯔꯤꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯃꯣꯔꯋꯥꯔꯤꯗ ꯆꯠꯂꯁꯤ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯐꯝ ꯃꯆꯥ ꯑꯃꯁꯨ ꯂꯩꯖꯔꯤ ꯌꯨꯝ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠꯂꯒ ꯃꯐꯝ ꯑꯗꯨꯗ ꯏꯪꯅ ꯂꯩꯔꯨꯔꯁꯤ ꯒꯟꯄꯠꯅꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯆꯥꯎꯈꯠꯂꯕ ꯁꯍꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯩꯕ ꯗꯣꯛꯇꯔ ꯀꯌꯥꯅ ꯌꯦꯡꯕꯗ ꯐꯔꯛꯇ꯭ꯔꯕ ꯅꯪꯒꯤ ꯂꯩꯅꯥꯗꯣ ꯑꯂꯥꯞꯄ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯌꯦꯡꯕꯗ ꯀꯝꯗꯧꯅ ꯐꯔꯨꯅꯤ ꯁꯔꯀꯥꯔꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯅ ꯌꯦꯠꯁꯤꯟꯗꯨꯅ ꯍꯤꯡꯕꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯏꯁꯥꯗ ꯁꯣꯔ ꯏꯐꯨꯟ ꯐꯨꯡꯒꯠꯄꯗꯧꯅ ꯇꯧꯏ ꯒꯟꯄꯠꯅꯗꯤ ꯁꯔꯀꯥꯔꯒꯤ ꯁꯣꯛꯆꯤꯜꯂꯛꯂꯤꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯎꯔꯨꯔꯒ ꯂꯝꯁꯥꯡ ꯆꯠꯅꯤꯡꯗ꯭ꯔꯤ ꯈꯨꯡꯒꯪꯗ ꯂꯩꯔꯝꯒꯗꯧꯔꯤꯕ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯑꯅꯥꯕ ꯌꯦꯡꯕꯤꯕ ꯉꯝꯂꯣꯏ ꯀꯤꯖꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯤꯡꯗ꯭ꯔꯤ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯀꯥꯕꯦꯔꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯅꯅꯕ ꯃꯆꯥꯅꯨꯄꯤꯒꯤ ꯑꯥꯎꯠ ꯍꯥꯎꯁꯁꯦ ꯁꯔꯀꯥꯔꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯁꯦꯝꯒꯠꯀꯦ ꯍꯥꯏꯔꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯁꯥꯒꯠꯄ ꯃꯇꯝꯗ ꯃꯥꯅ ꯗ꯭ꯔꯃꯥ ꯇꯧꯔꯤꯕꯅꯤ ꯊꯤꯌꯦꯇꯔ ꯇꯧꯔꯤꯕꯅꯤ ꯍꯥꯏꯅ ꯀꯣꯏꯆꯠ ꯆꯠꯄꯗꯒꯤ ꯌꯨꯝ ꯁꯥꯕꯗ ꯅꯤꯡꯊꯤꯖꯅ ꯌꯦꯡꯍꯧꯕ ꯉꯝꯗꯦ ꯁꯔꯀꯥꯔꯅ ꯃꯇꯣꯝꯗꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯗꯨꯅ ꯁꯥꯒꯠꯈꯤꯕꯅꯤ ꯑꯗꯨꯅ ꯍꯟꯗꯛ ꯑꯃꯨꯛꯀꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯄꯣꯊꯥꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯃꯆꯥꯅꯨꯄꯤꯒꯤ ꯑꯥꯎꯠ ꯍꯥꯎꯁ ꯑꯁꯤꯗꯤ ꯒꯟꯄꯠꯅ ꯑꯣꯏꯅ ꯁꯦꯝꯒꯠꯀꯦ ꯍꯥꯏꯔꯤ ꯀꯥꯕꯦꯔꯤꯅ ꯑꯃꯨꯛ ꯑꯋꯥꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯒꯟꯄꯠꯇ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯇꯨꯡꯁꯤꯟꯖꯕ ꯄꯩꯁꯥ ꯂꯨꯄꯥ 12,000 ꯑꯃꯒ ꯅꯪꯒꯤ ꯔꯤꯇꯥꯌꯔꯃꯦꯟ ꯅꯨꯃꯤꯠꯇ ꯑꯩꯒꯤꯗꯃꯛꯇ ꯄꯤꯕꯤꯈꯤꯕ ꯂꯤꯛ ꯑꯆꯧꯕꯗꯨꯁꯨ ꯂꯩꯔꯤ ꯂꯤꯛ ꯑꯆꯧꯕ ꯑꯁꯤ ꯌꯣꯟꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯄꯩꯁꯥ ꯑꯁꯤꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯁꯦ ꯈꯨꯡꯒꯪꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯏꯁꯥꯗ ꯏꯐꯨꯟ ꯐꯨꯟꯒꯠꯂꯤ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯒꯟꯄꯠꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯁꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯅ ꯑꯋꯥꯕꯅ ꯍꯦꯜꯂꯦ ꯍꯥꯏꯔꯛꯂꯕꯅꯤನ ꯒꯟꯄꯠꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯁꯔꯀꯥꯔꯅ ꯑꯄꯥꯝꯕꯗꯨ ꯇꯧꯔꯒꯦ ꯈꯜꯂꯦ ꯑꯗꯨꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯅꯥ ꯁꯥꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯂꯩꯈꯤꯕꯅꯤ ꯃꯈꯣꯏꯒ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯔꯒꯦ ꯑꯗꯨꯒ ꯍꯞꯇꯥ ꯑꯃꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯑꯁꯣꯝꯗꯅ ꯌꯨꯝꯖꯥꯎꯗ ꯃꯆꯥꯅꯨꯄꯤ ꯕꯤꯗ꯭ꯌꯥꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯅꯕ ꯂꯩꯔꯤꯕ ꯕꯩꯊꯣꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯍꯤꯡꯁꯥ ꯈꯣꯠꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯔꯥꯍꯨꯜꯁꯨ ꯃꯥꯅ ꯕꯦꯡꯛꯇꯒꯤ ꯂꯧꯊꯣꯔꯛꯄꯅꯤ ꯍꯥꯏꯗꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯕꯤꯗ꯭ꯌꯥꯗ ꯄꯤꯔꯛꯈꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯝꯖꯜꯂꯨ ꯑꯩꯈꯣꯏ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛꯇ ꯑꯩ ꯅꯥꯁꯤꯛ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯠꯀꯗꯧꯔꯤ ꯃꯗꯨꯗ ꯁꯤꯖꯤꯟꯅꯅꯕ ꯄꯩꯁꯥꯅꯤ ꯕꯤꯗ꯭ꯌꯥꯁꯨ ꯔꯥꯍꯨꯜꯅ ꯅꯥꯁꯤꯛ ꯆꯠꯄ ꯃꯇꯝꯗ ꯃꯥꯁꯨ ꯌꯥꯎꯒꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯔꯥꯍꯨꯜꯅꯁꯨ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯕꯤꯗ꯭ꯌꯥꯅ ꯕꯩꯊꯣꯕꯥꯗ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯦꯝꯅꯅꯕ ꯇꯧꯔꯨꯔꯣ ꯍꯥꯏꯔꯝꯃꯒ ꯕꯤꯗ꯭ꯌꯥꯗꯤ ꯔꯥꯍꯨꯜꯒꯤ ꯃꯇꯨꯡ इन्नदुना मखोई डाइनिंग रूम चंख्रे अदुगा बैथोबाना चा लोननबगिदमक्ता चाखुमदा चंख्रे तंजा असिदा गणपत मखोई युमजावदा लाक्लमी थोंजिन मपानदा लेपगा बैथोबादा खबर अमता पिरो खबर पागे हारी अदुवा बैथोबाना चाखुमदगी लाउरई आइदि चा लोनबा हौसिलुरे नंग मोइना चंगागा लौरो गणपतसु इमुंगदा चंगलगा टेबलदा लेरिबा खबर अदु लौरमी खबर अदुगी नाकंदा राहुलना विद्यादा चेक्सिनना सिनरमा पैसा चबुनदुसु लेरि मथंगी आयुक्तना विद्याना ममा मपागिनी हाइदना मखोइना चाननबा ब्रेकफास्ट पुरकलमी मचानुपी लापो उबा मतंदा ममाना हंगलई बैथोबादि कदाई चक्रे नंग नोइना ब्रेकफास्ट पुरकलदि कदौरबा विद्याना खमलई बैथोबादि इमुंगदा थबक तहौरी अदुगा अमु विद्याना मपादा हाइरी अखोइ नुमित खरनिगिदमक्ता नासिक हाइरिबा मफमजुदा चटकदौरी अखोइना चट्रिङिदा बाबा इमा उनरमगे लाक्पनी मसी मतुंगदना अमुक विद्याना ममागी मसा कमदौरिगे हाइदना ममादा पाइ पाइदना येंगलमी अदुगा मसादा इकोइ कोइरपना मपादा अमु हंगलई बाबा नंगरंग खबर लौबा लाक्पा मतंदा इमुंगदा कना कना लेरमगे गणपतना खुमई कनामता लेते अइना दुम चंगागा लौरे मपागी पाखुमसे तारबा मतंदा विद्यादि माना हाना चिंगनरमलिबा अदुदगी अमुके हेना चिंगनबा फावरबगुम मसादा इथक थकना लेरमी मचानुपीगी मतौसी उरुबदा सरकारना हंगलई इमुंगदगी पोचै मांखिबा यावब्रा विद्याना खुमलई मांगदेदा अदो अखोइना चट्रिङिदा फोटकदबा फी खरा लेरि मदुगिदमक्ता येतुम वाइगे लाक्पनी इमागिदा येतुम लैब्रा सरकारना खुमलई येतुम दि काइदनम लेरमगनी थम्फमबु कावख्रे अदुबु विद्यानदि मसादा इपा पाखना अयोइना थीरुगे हारगा ममा मपागी फीरोल हाप्लिबा उपुसिंग अदु फाक फाक्तन कोइथी थीबा हरखी अदुबु सरकारना हाइरई नंगना फोटकदोरिबा फीदुबु कयामु यामना मरुबा फीनो येतुम अमगिदमक्ता अदु वाना थी अदुबु कैगिनो विद्यादि मसा इपा पाखना मखोन निकना खुमलई अखोइना चटपदा सेनागदबा फी खरा यावरी मदु फचिनगे तौबनी ममा मपागी उपुसिंग फाक्तुना थीरुबदा फंगलक्त्रबदा विद्याना ममागी मनाक्ता फमलदुना इपा पाखना हाइरी राहुलना अइगिदमक्ता पीबीखेबा स्कार्प अमा लै मदु फचिनगे तौबनी अदुबु विद्या चौकरीदा फमना कादुगी काचिन कोयादा कोयेंग येंगबुदि लपते ममा मपागी कादुगी काचिन अमदा सूटकेस अमा लैबदु उरक्खी विद्याना अमु हंगलई सूटकेस मनुंगदना करि यावरिनो मपाना अमु खुमलई अइगी सूटकेसनी नहान इमानबा उनबा चलुबदा अइना पुरुबनी अइगी पोचै खरा यावरंगनी विद्याना अमु हाइरई बाबागी सूटकेस मनुंगदा येतुमदो यावरा येंगुगे अदुबु मपानदि मचानुपीदा नुंगसिना उचेक मचा नंबु कैदौरगे अइगी सूटकेसदबु कमायना येतुम यावदेनो होय होय नंगना येंगे हारगदि येंगुरो विद्यासु मसादा किजबा पाखतपा अमगा लोइनना मपागी सूटकेसदो हांदोक्तुना येंगलोइ
ꯑꯗꯨꯕꯨ ꯁꯨꯠꯀꯦꯁ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯎꯔꯛꯈꯤ꯫ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗ ꯕꯤꯗ꯭ꯌꯥ ꯃꯃꯥ ꯃꯄꯥꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯃꯥ ꯃꯄꯥꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤ꯫ ꯃꯃꯥꯅꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯁꯤꯗ ꯃꯆꯥꯅꯨꯄꯤꯕꯨ ꯍꯟꯅ ꯕꯤꯗ꯭ꯌꯥ ꯍꯥꯏꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯕꯤꯗ꯭ꯌꯥꯅꯗꯤ ꯈꯨꯝꯕ ꯐꯥꯎꯕ ꯈꯨꯝꯕꯤꯔꯝꯗꯦ꯫ ꯃꯃꯥ ꯃꯄꯥꯅꯗꯤ ꯍꯥꯏꯅꯍꯧꯔꯤ ꯌꯦꯇꯨꯝ ꯑꯃꯒꯤꯗꯃꯛꯇ ꯕꯤꯗ꯭ꯌꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯕꯨ ꯀꯔꯤꯅꯣꯅꯦ꯫ ꯁꯣꯝꯗꯅ ꯕꯤꯗ꯭ꯌꯥꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯁꯣꯐꯥꯗ ꯃꯇꯣꯝꯗ ꯐꯝꯗꯨꯅ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯠꯇ ꯃꯄꯤ ꯆꯦꯟꯊꯕ ꯃꯈꯩ ꯀꯞꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗꯅ ꯔꯥꯍꯨꯜꯅ ꯕꯤꯗ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯕꯤꯗ꯭ꯌꯥꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯆꯦꯟꯊꯅ ꯃꯔꯥ ꯂꯩꯔꯕ ꯑꯃꯒꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯄꯩꯁꯥꯗꯣ ꯕꯕꯥꯒꯤ ꯁꯨꯠꯀꯦꯁꯇ ꯌꯥꯎꯍꯧꯔꯦ꯫ ꯕꯕꯥꯅ ꯑꯩꯈꯣꯏꯗ ꯄꯩꯁꯥ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅꯕꯨ ꯃꯈꯣꯏꯗ ꯄꯤꯔꯣꯏꯗꯕ꯭ꯔꯅꯦ? ꯃꯥꯒꯤ ꯍꯦꯛ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗꯒꯤ ꯄꯩꯁꯥ ꯍꯨꯔꯥꯟꯕꯁꯤꯕꯨ ꯀꯔꯝꯕ ꯃꯄꯥꯅ ꯇꯧꯅꯕ ꯊꯕꯛꯅꯣ? ꯑꯗꯨꯕꯨ ꯔꯥꯍꯨꯜꯅꯗꯤ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯈꯤꯒꯨꯝꯁꯤ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯅꯤꯡꯊꯤꯖꯅ ꯌꯦꯡꯈꯤꯁꯤ꯫ ꯑꯗꯨꯕꯨ ꯕꯤꯗ꯭ꯌꯥꯒꯤ ꯊꯃꯣꯏꯗꯗꯤ ꯃꯃꯥ ꯃꯄꯥꯅ ꯄꯩꯁꯥ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯅ ꯔꯥꯍꯨꯜꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯇꯧꯔꯝꯂꯤꯕ ꯐꯖꯗꯕ ꯃꯑꯣꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩ ꯅꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯔꯥꯍꯨꯜꯅꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯅ ꯀꯞꯂꯤꯕꯤ ꯕꯤꯗ꯭ꯌꯥꯕꯨ ꯅꯤꯡꯊꯤꯅ ꯊꯦꯝꯕꯤꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯩꯊꯣꯕꯥ ꯑꯥꯎꯠ ꯍꯥꯎꯁꯇ ꯕꯤꯗ꯭ꯌꯥꯅ ꯊꯝꯂꯝꯕ ꯀꯣꯜ ꯂꯤꯛꯁꯤꯡꯗꯣ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯕꯩꯊꯣꯕꯥ ꯆꯪꯂꯛꯄꯗ ꯒꯟꯄꯠꯅ ꯍꯪꯂꯛꯏ, ꯕꯩꯊꯣꯕꯥ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯦ? ꯑꯌꯨꯛꯇꯒꯤ ꯅꯁꯛ ꯅꯁꯥꯒ ꯑꯃꯠꯇ ꯎꯗꯦ꯫ ꯑꯗꯨꯕꯨ ꯕꯩꯊꯣꯕꯥꯅꯗꯤ ꯌꯥꯝꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃꯅꯤ, ꯑꯗꯨꯅ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯏꯔꯥꯜ ꯁꯤꯗ꯭ꯔꯤꯉꯩꯗ ꯐꯖꯅ ꯅꯤꯡꯊꯤꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯤꯕꯗꯤ ꯌꯥꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯁꯤꯗ ꯉꯛꯂꯕ ꯒꯟꯄꯠꯅ ꯍꯪꯂꯛꯏ, ꯕꯩꯊꯣꯕꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯕꯩꯊꯣꯕꯥꯁꯨ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ, ꯉꯔꯥꯡ ꯑꯌꯨꯛ ꯔꯥꯍꯨꯜꯅ ꯊꯕꯛ ꯆꯠꯄꯗ ꯁꯤꯖꯤꯟꯅꯅꯕ ꯄꯩꯁꯥ ꯈꯔ ꯕꯦꯡꯛꯇꯒꯤ ꯂꯧꯊꯣꯔꯛꯄꯅꯤ, ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯃꯈꯣꯏꯅꯗꯤ ꯄꯩꯁꯥꯗꯨ ꯑꯩꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯑꯌꯨꯛꯇꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯩꯉꯣꯟꯗ ꯄꯩꯁꯥꯗꯣ ꯊꯝꯐꯝ ꯑꯣꯟꯅꯕ ꯑꯣꯏꯔꯝꯃꯦ, ꯃꯈꯣꯏꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯍꯥꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯃꯤꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯜꯂꯦ ꯍꯥꯏꯕ ꯃꯑꯣꯡꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ, ꯉꯁꯤꯃꯛ ꯑꯩꯁꯨ ꯊꯕꯛ ꯇꯣꯛꯀꯅꯤ ꯍꯥꯏꯔꯝꯃꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ꯫ ꯕꯩꯊꯣꯕꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯤꯡꯁꯤ ꯇꯥꯔꯨꯕꯗ ꯒꯟꯄꯠꯅ ꯍꯥꯏꯔꯛꯏ, ꯁꯔꯀꯥꯔ, ꯔꯥꯍꯨꯜꯗꯤ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕ ꯏꯪ ꯇꯞꯄ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯅꯤ, ꯃꯥꯅꯕꯨ ꯕꯩꯊꯣꯕꯥꯅ ꯄꯩꯁꯥ ꯍꯨꯔꯥꯜꯂꯦ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯍꯦꯛꯇ ꯅꯝꯍꯪ ꯍꯪꯕꯤꯔꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯕꯨ ꯁꯔꯀꯥꯔꯁꯨ ꯅꯨꯄꯤꯅꯤ, ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜꯗꯤ ꯅꯨꯄꯤꯇꯅ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯔꯀꯥꯔ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯨꯅ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯃꯩꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯄꯥ ꯒꯟꯄꯠꯇ ꯍꯥꯏꯔꯛꯏ, ꯑꯌꯨꯛꯇ ꯕꯤꯗ꯭ꯌꯥꯅ ꯌꯦꯇꯨꯝ ꯊꯤꯕ ꯂꯥꯛꯈꯤꯕꯗꯣ ꯇꯁꯦꯡꯅ ꯌꯦꯇꯨꯝ ꯊꯤꯕ ꯂꯥꯛꯈꯤꯕ ꯅꯠꯇꯦ꯫ ꯁꯔꯀꯥꯔꯒꯤ ꯋꯥꯁꯦ ꯍꯦꯛ ꯇꯥꯔꯨꯕꯗ ꯒꯟꯄꯠꯁꯨ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ꯫ ꯑꯗꯨꯅ ꯈꯟꯊꯔꯨꯔꯒ ꯃꯁꯥꯗ ꯁꯥꯎꯅꯤꯡꯕ ꯑꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯃꯁꯤꯃꯛꯅ ꯒꯟꯄꯠ ꯑꯃꯗꯤ ꯁꯔꯀꯥꯔ ꯑꯅꯤꯃꯛꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥꯅ ꯁꯥꯎꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯔꯥꯍꯨꯜꯅꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯏꯪꯅ ꯐꯝꯈꯤꯁꯤ ꯍꯥꯏꯔꯤ꯫ ꯒꯟꯄꯠꯅꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯆꯥꯅꯨꯄꯤ ꯕꯤꯗ꯭ꯌꯥꯕꯨ ꯎꯆꯦꯛ ꯃꯆꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯥꯅꯨꯄꯤꯗ ꯈꯣꯟꯖꯥꯎ ꯊꯥꯔꯒ ꯕꯤꯗ꯭ꯌꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯀꯧꯔꯤ꯫ ꯕꯤꯗ꯭ꯌꯥꯁꯨ ꯏꯃꯨꯡꯗꯒꯤ ꯁꯛ ꯇꯥꯈꯠꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩ ꯁꯤꯗ ꯂꯩ, ꯂꯥꯎꯗ꯭ꯔꯕꯁꯨ ꯌꯥꯅꯤ꯫ ꯒꯟꯄꯠꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯄ ꯅꯄꯥꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯤꯕ꯭ꯔꯥ? ꯔꯥꯍꯨꯜꯅꯗꯤ ꯃꯄꯥ ꯃꯆꯥ ꯈꯟꯅꯕꯗ ꯄꯥꯝꯖꯗꯕꯗꯒꯤ ꯃꯄꯥꯗ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯕꯕꯥ, ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ, ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯕꯤꯗ꯭ꯌꯥꯅ ꯔꯥꯍꯨꯜꯒꯤ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯗꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯂꯩꯈꯥꯏ ꯇꯥꯅ ꯁꯥꯟꯅꯔꯒꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯄꯥꯗ ꯍꯥꯏꯔꯛꯏ, ꯕꯕꯥꯅ ꯄꯩꯁꯥ ꯗꯔꯀꯥꯔ ꯇꯥꯔꯕꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯄꯤꯔꯣꯏꯗꯕ ꯂꯩꯇꯦ, ꯅꯤꯡꯊꯤꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯄꯩꯁꯥ ꯍꯨꯔꯥꯜꯂꯤꯕ ꯀꯩꯒꯤꯅꯣ? ꯒꯟꯄꯠꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯅ ꯄꯩꯁꯥ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯕꯤꯗ꯭ꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯪꯒꯤ ꯁꯨꯠꯀꯦꯁꯇ ꯌꯥꯎꯍꯧꯔꯤꯕ ꯄꯩꯁꯥꯁꯤꯡꯗꯣ ꯑꯩ ꯂꯣꯏꯅꯃꯛ ꯎꯔꯛꯂꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯨꯕ ꯃꯇꯝꯗ ꯒꯟꯄꯠꯀꯤ ꯑꯁꯥꯎꯕ ꯍꯥꯏꯕꯗ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ, ꯒꯙꯥ, ꯃꯗꯨꯒꯤ ꯄꯩꯁꯥꯗꯨꯗꯤ? ꯇꯟꯖꯥ ꯑꯁꯤꯗ ꯁꯔꯀꯥꯔꯅ ꯃꯥꯒꯤ ꯅꯨꯄꯥ ꯒꯟꯄꯠꯇ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯄꯩꯁꯥꯗꯨꯒꯤ ꯃꯇꯥꯡꯗ ꯅꯆꯥꯅꯨꯄꯤꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯔꯣꯏ, ꯋꯥꯍꯩ ꯑꯃꯠꯇ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯒꯟꯄꯠ ꯅꯤꯡꯕ ꯀꯥꯏꯕ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯁꯔꯀꯥꯔꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯕꯨ ꯏꯔꯥꯜ ꯁꯤꯒꯗꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯇ ꯌꯦꯡꯗꯨꯅ ꯂꯩꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯅꯨ ꯍꯥꯏꯔꯤꯕ꯭ꯔꯥ? ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯤꯅ ꯐꯥꯎꯕ ꯑꯩꯕꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯊꯦꯡꯅꯕ ꯆꯥꯛꯅꯤꯕ ꯑꯃꯒꯨꯝꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯍꯨꯔꯥꯜꯂꯤ ꯍꯥꯏꯗꯨꯅ ꯏꯔꯥꯜ ꯁꯤꯔꯛꯂꯕꯁꯤ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯈꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯗꯨꯕꯨ ꯁꯔꯀꯥꯔꯅꯗꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯒꯨꯟꯗꯤ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯉꯤ, ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯎꯗꯤ ꯁꯥꯎꯒꯠꯈꯤꯅꯨ꯫ ꯒꯟꯄꯠꯅꯁꯨ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯍꯥꯏꯔꯛꯏ, ꯅꯪꯅꯕꯨ ꯍꯥꯏꯔꯕꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯈ꯭ꯔꯔꯣꯏ꯫ ꯑꯩꯅ ꯅꯪꯂꯤꯕ ꯏꯀꯥꯏꯕ ꯆꯣꯞꯄ ꯑꯁꯤꯒꯤꯗꯃꯛꯇ ꯀꯞꯅꯤꯡꯕ ꯐꯥꯎꯔꯛꯂꯕꯁꯨ ꯄꯤ ꯆꯦꯟꯊꯔꯛꯇꯅꯕ ꯃꯤꯠꯁꯦ ꯊꯨꯒꯥꯏꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯤ, ꯏꯀꯥꯏ ꯈꯪꯗꯕꯤ, ꯅꯪꯃꯛꯅ ꯅꯪꯒꯤ ꯍꯦꯛ ꯅꯄꯥꯕꯨ ꯄꯩꯁꯥ ꯍꯨꯔꯥꯟꯕꯅꯤ ꯈꯜꯂꯤꯕ꯭ꯔꯥ? ꯕꯤꯗ꯭ꯌꯥꯅꯁꯨ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯈꯟꯕ ꯅꯠꯇꯦ, ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕ ꯑꯁꯦꯡꯕ ꯈꯪꯂꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯁꯦ ꯇꯥꯔꯨꯕꯗ ꯃꯃꯥ ꯃꯄꯥꯗ ꯅꯤꯡꯊꯤꯖꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯒꯤ ꯃꯍꯨꯠ, ꯃꯃꯥ ꯃꯄꯥꯕꯨ ꯊꯥꯖꯕꯒꯤ ꯃꯍꯨꯠ, ꯑꯍꯥꯟꯕ ꯂꯥꯛꯄ ꯋꯥꯈꯜ ꯑꯗꯨꯅ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯍꯨꯔꯥꯟꯕ, ꯍꯨꯔꯥꯟꯕꯤꯅꯤ ꯈꯟꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯒꯟꯄꯠꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯈꯤ꯫ ꯃꯁꯤꯃꯛꯅ ꯒꯟꯄꯠ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯔꯤ꯫ ꯒꯟꯄꯠꯀꯤ ꯃꯇꯧ ꯎꯔꯨꯕꯗꯅ ꯁꯔꯀꯥꯔꯅ ꯃꯆꯥꯅꯨꯄꯤꯗ ꯈꯨꯗꯣꯝꯕꯤ ꯁꯤꯡꯂꯗꯨꯅ ꯍꯥꯏꯔꯤ,
हुरानब नमा नपासे पुलिसता पिथोकनबगिदमक हौजिमक पुलिस कौ दुगा थंगनबा मिकु अमदना सरकारना मागी नुपाबु इंगना तमना थेमदना मचानुपी मेमदगी पुरगा थोरखी अदुगा ममित्तगी मपी चेंथना अमुकसु हाइरमली पुलिस लाक्ट्रिबा फावबा अखोय चेलोय सरकारना लंबी चतना चना यमना निंगमदना मागी नुपादा हाइजरी अइनदि हाना हाइजख्रबनी मफमसिदा लेबसे इसादा इफुन फुंगली लैबा नुंगाइते हाइना कनपतनसु यमना निंगमदना ममित्त मपी राचेना हाइरे लेबा मुयाम पुंबने इज्जत तौबिरिबा थिएटर की निंगथौनी हाइदुना चल्लुबा मफम खुदिमक्ता अइंगोंदा इज्जत तौबिरी अदुबा ngасidi अइगी हेक पोक्चब इचान पिमकना अइबु हुरानबने हाइबिरे अदुबु सरकारनदि मागी नुपाबु निंगथिना थेमजलदुना हाइरि नंग साउदि साउगतखिनु मसी मतुंगदा करी तौसिगे हाइबदो इंगना तमना तानारगा पुन्ना तौरसि कनपतनसु मखा ताना साउररोय हाइरि असोमदना राहुलनदि मागी नुपि विद्यादा चैरि पैसा खरा अदुगिदमक्ता नंगना अदु अकनबा वाहै हाइरिबा करिगिनो इमा इपादगी पैसा खरा अदुना हेना मरु ओइरब्रा असोमदना गणपत अमदि सरकार मखोइगे खुंगम मोरवारीदा चन्ननबगिदमक्ता फिरो लसिनबा हौख्रे अदुगा युमजाउतसु राहुलना मागी थबक्किदमक्ता नासिकता चन्ननबा फिरो लसिलगा थोरई अदुगा ngасidi विद्या मादि चलरोगे हाइरि अदुना राहुलनसु यामना हराउजना मागी निपिदा हाइरि नंगना चलरोदबनिना इमा बाबासि मथ्वाइ नुंगाइखिद्रबनि नंगना इमा बाबासि निंगथिजना सेवा तबिरमु मखोइगिदमक्ता निंगथिजना यिंगसिनबिरमु हाइना सेक्सिनना सिनरमनगा राहुलसु इमुंगदगी थोख्रे राहुल चक्किबदु उबदा विद्यागी वाखलदा करिनोमा खंगिंग निंगसिंगलखि अदुना राहुलगी मतुंग इनदुना चेंथोरकलगा राहुलगी कोर्टकी फिरखाउदा मखुर होमजिनदुना येंगलोई राहुलगी कोर्टकी फिरखाउदगी मखोइगी मांगख्रबा पैसादा पुथोरखि अदुगा अकीबु वाखल अमगा लोइनना मागी नुपादा हाइरि अइदि पैसासे नंगी कोता हापचिनखि हाबदो पुंखाउ काउरुरे असोमदना आउट हाउसता गणपत अमदि सरकार मखोइना थेंगनखिबा नुंगाइतबा अवाबा इकाइबा पुनमक तुंगोइनना थमनमनगा मोरवारीदा मखोइ अनि खक्तगी ओइबा पुंसी अमा हिंगलुनबगिदमक्ता हराउ हराउना फिरो लोइसिलमली तंजासिदा विद्या राहुल अमदि बैथोबागा लोइनना कमना कमना चेंसिलखि अदुगा मपादा बाबा हाइना कौरखि गणपतसु साउद्रे अदुना इंगना तमना खुमलई हौजिना अमुक करी मांगख्रे विद्याना मपादा चेना कोलगा कमना कमना हाइरि अदुमाइना हाइबिगनु बाबा अइना अलानबा थबा अमा तौख्रे मदुगिदमक्ता ngapiyu पैसादो अइना राहुलगी कोता हापचिनखि हाइबदो अइदि काउथोकलुरे मसी तारबदना गणपतना इंगना तमना खुमलई फरे फरे पैसाबु लेरमनदि मचानुपीगी वाहाइसे तारबदना सरकारना नोंथक्ता यंखलदुना हाइरि हौजिकति पैसा लेरमलबनिना ईश्वरगी थौजालदगी अखोइसे हुरानबी हुरानबा हाइबा मिंथोल अदुदगिदि कोकचरे अदुबु विद्यादि माना मपादा हाइखिबा अकनबा वाहाइसिंग अदुना पादा वारी साबा ngamjadri अदुना ममादा ओइना हाइरि इमा बाबासे अइंगोंदा हानगी मतगुना वारी साननबा अमुक्ता हाइबियु सरकारनदि मचानुपीद खुदोमबि सिंगलदुना ममित्ता ई काबा मखै साउना येंगलगा हाइरि इरमसि मतंगदा अखोइदा वा अमता हाइरक्लनो इबु विद्यानदि ममादसु इमानसु अदुमाइना तौबिगनु हाइना कमना कमना हाइजरि सरकारना मु कमना कमना मागी पेंदबि सिंगदो हाइरक्ली नंगी नपादा अइनदि मागी लेजबा पुनम मचासिंगदा लोइनम पिथोखिनु अखोइगी अहल ओइरक्पा मतमदा अखोइना सिजननबा पैसा खरा थमजिलो हाइना इतत्तत्तना हाइखि अदुगा नंगी नपानदि मागी लेजबा पुनम मपुंसि चुपमा माना तांजरक्पा पैसा खुदिमक लंथुम खुदिमक वाखल अनिसुना खंथरुबा तौदना मचासिंगदा लोइनम पिथोखि मतम मबदुदना पाना हाइखि अइगी इचासिंगदि मयामगा मानदे अइगी इचासिंगदि मनी मुक्ता ngaktani इचासिंगना ममा मपा ओइबा अखोइबु पुंसि चुपमा लुना चाना तौबिगनि हाइदना कोइबा थाजदुना लेजबा पुनम नखोइदा लोइनम पिथोखिबनि अदुबा ngасidi ख्वाइदगी थाजबा मनी मुक्तागमलबा मचासिंग अदुना मखोइबु हेक पोक्पीबा मपाबु हुरानबनि हाइरि मतंग असिदा राहुलनसु ममादा इंगना तमना हाइरई इमा अखोइना खंथा होदबदगी अखोइ लांख्रे अखोइ सोइख्रे सरकारना मु कमना कमना हाइरई नंगी नुपीना उखिबा अखोइगी सुटकेसता यारिबा पैसादो नंगी बाबागी रिटायरमेंट निमित्ता माना अइगिदमक्तनि हाइदुना सना अमा पिबिखि माना अइगिदमक्तनि हाइदुना नुंसिना पिबिखिबा सनादो मसामक चत्तुना सनादो योंथोकलुरगा पुरकपा पैसा ngaktani गणपतना मथ्वाइ नुंगाइजदना कपलिबि मागी नुपि सरकारबु थेमजिलदुना हाइरई सरकार मदुगिदमक्ता कपलुरनु अखोइना इचानुपीदा तांजदुना मखोइदा सैदांगदुना लेरुबना मखोइना अखोइदा ngangningba chainingba punmak chaijarabasu अखोइना करिसु तौबंगमलोइ खनबदगी हाइखिबा ओइरमगनि विद्यानदि मपादा कमना कमना हाइजरि बाबा अदुमाइना हाइबिगनु मसी मतुंगदना गणपत मागी ओइदिबा फिबम अदु खंथरुरगा इंबो ओंथोंना काइजरि अदुबु माइथोंगदि नोकमि नोकमि तौरगा हाइरि लेबाक मयाम पुंबना आयु थिएटर की निंगथौनी हाइदुना अइना चल्लुबा मफम खुदिमक्ता अइबु इज्जत सन्मान तौबिरि इसुंग इमानबा पुनमक्तगी अइना लोइनमक हेंदुना ख्वाइदगी माइ पाकलबा कलाकार हाइबदु अइना ओइखि अदुबा ngасidi ख्वाइदगी माइ पाकलबा कलाकार मयामगी थिएटर की निंगथौ उपाय लेजद्रबा तोलबा चाकनीबा अमगुमना नखोइगी थोंजिनदा लेप्तुना चंगजफम लौखि नखोइदगी चंगजफम लौरुबा नखोइदे सैदांगफम ओइरुबगिदमक्ता अइबु हुरानबा हाइबा मिंगथोनमा पिबिखि मसिमक अइगी इरागी मतुंगिना अइगी फंगफम थोकपा दंदिनी मतंग असिदा अइगी इराल अमतंग हाइरगदि
ꯑꯩꯅ ꯏꯆꯥꯁꯤꯡꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯔꯨꯕ ꯑꯁꯤꯃꯛꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯏꯔꯥꯜꯅꯤ꯫ ꯕꯤꯗ꯭ꯌꯥꯅ ꯑꯃꯨꯛ ꯃꯄꯥꯗ ꯀꯞꯅ ꯍꯥꯏꯖꯔꯛꯏ, ꯕꯕꯥ, ꯑꯩ ꯌꯥꯝꯅ ꯂꯥꯟꯖꯈ꯭ꯔꯦ꯫ ꯑꯩꯁꯦ ꯅꯪꯒꯤ ꯎꯆꯦꯛ ꯃꯆꯥꯅꯤ ꯈꯟꯅ ꯑꯃꯨꯛꯇꯪꯒ ꯉꯥꯛꯄꯤꯌꯨ꯫ ꯒꯟꯄꯠꯅ ꯑꯃꯨꯛ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯎꯆꯦꯛ ꯃꯆꯥꯗꯤ ꯁꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤꯗꯃꯛꯇ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯁꯔꯀꯥꯔ ꯅꯪ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯁꯔꯀꯥꯔꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯁꯔꯀꯥꯔ, ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯉꯁꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯑꯗꯨꯕꯨ ꯕꯤꯗ꯭ꯌꯥꯅꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯃꯄꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤ, ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯒꯟꯄꯠꯅ ꯑꯃꯨꯛ ꯃꯁꯥꯗ ꯑꯁꯥꯎꯕ ꯑꯃꯠꯇ ꯎꯠꯇꯨꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯆꯠꯈꯤꯒꯅꯨꯅ ꯈꯥꯝꯃꯤꯕꯗꯣ ꯃꯇꯝ ꯈꯔ ꯊꯦꯡꯃꯟꯈ꯭ꯔꯦ꯫ ꯅꯪꯅ ꯑꯩꯈꯣꯏꯗ ꯏꯃꯥ ꯕꯕꯥ ꯀꯧꯕꯒꯤ ꯍꯛ ꯂꯩꯇ꯭ꯔꯕꯅꯤ꯫ ꯕꯤꯗ꯭ꯌꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯥꯒꯤ ꯈꯨꯗꯥꯡ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯈꯥꯝꯅꯗꯨꯅ ꯍꯥꯏꯔꯤ, ꯕꯕꯥꯒ ꯏꯃꯥꯒ ꯀꯗꯥꯏꯗ ꯆꯠꯀꯗꯣꯏꯅꯣ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ? ꯒꯟꯄꯠꯅ ꯃꯁꯥꯗ ꯑꯋꯥꯕ ꯑꯃꯠꯇ ꯎꯠꯇꯨꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯦ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯍꯥꯏꯕꯗꯨꯗꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯕꯤꯗ꯭ꯌꯥꯁꯨ ꯃꯄꯥꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯁꯤ ꯎꯔꯨꯕꯗ ꯃꯃꯥ ꯃꯄꯥꯕꯨ ꯃꯥꯅ ꯈꯥꯝꯂꯨꯕꯗ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯔꯥꯍꯨꯜ, ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯂꯩꯔꯤꯕ ꯕꯩꯊꯣꯕꯥꯗ ꯃꯃꯥ ꯃꯄꯥꯅ ꯆꯠꯈꯤꯗꯅꯕ ꯈꯥꯝꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯕꯩꯊꯣꯕꯥ ꯑꯃꯗꯤ ꯔꯥꯍꯨꯜ, ꯒꯟꯄꯠ ꯑꯃꯗꯤ ꯁꯔꯀꯥꯔꯗ ꯀꯔꯤ ꯋꯥꯍꯩꯅ ꯈꯥꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯈꯤꯗꯦ꯫ ꯑꯗꯨꯅ ꯃꯃꯥꯏ ꯂꯨꯛꯊ ꯂꯩꯅꯔꯤ꯫ ꯕꯤꯗ꯭ꯌꯥꯅꯗꯤ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯃꯃꯥ ꯃꯄꯥꯅ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗꯅꯕ ꯃꯄꯥꯟꯗꯒꯤ ꯁꯣ ꯂꯣꯟꯁꯤꯟꯗꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯑꯗꯨꯒ ꯔꯥꯍꯨꯜꯅꯗꯤ ꯒꯟꯄꯠꯀꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯒꯟꯄꯠꯀꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯈꯥꯝꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯪꯂꯦ꯫ ꯑꯗꯨꯅ ꯔꯥꯍꯨꯜ ꯋꯥ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯖꯕ ꯉꯝꯗꯅ ꯒꯟꯄꯠꯀꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯔꯥꯍꯨꯜꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯒꯟꯄꯠꯅ ꯔꯥꯍꯨꯜꯒꯤ ꯃꯈꯨꯠꯇ ꯅꯨꯡꯁꯤꯅ ꯄꯥꯏꯁꯤꯜꯂꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯔꯨꯔꯅꯨ ꯃꯇꯥꯒꯨꯝ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗꯣ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯆꯨꯈꯤ꯫ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯇꯧꯈꯤ꯫ ꯃꯤꯅ ꯇꯨꯝꯅꯈ꯭ꯔꯕ ꯑꯍꯤꯡꯗ ꯁꯔꯀꯥꯔꯅ ꯆꯧꯀꯤꯗ ꯐꯝꯂꯤꯕ ꯒꯟꯄꯠꯇ ꯍꯥꯏꯔꯛꯏ, ꯑꯉꯥꯡꯁꯤꯡ ꯂꯣꯏꯅꯃꯛ ꯇꯨꯝꯅꯔꯝꯂꯅꯤ, ꯑꯩꯈꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧꯔꯁꯤ꯫ ꯒꯟꯄꯠꯅꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯖꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯅꯁꯥꯁꯤ ꯑꯃꯨꯛ ꯁꯥꯒꯠꯄ ꯍꯧꯔꯦ꯫ ꯅꯪꯒꯤ ꯐꯤꯕꯝꯁꯤꯗ ꯅꯣꯡꯂꯛꯁꯤꯗꯕꯨ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ? ꯁꯔꯀꯥꯔꯅꯁꯨ ꯊꯧꯅꯥ ꯂꯩꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯁꯔꯀꯥꯔꯅ ꯃꯈꯣꯏꯅ ꯄꯨꯅꯅꯕ ꯄꯣꯠꯌꯣꯝꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯁꯦꯝꯖꯤꯟ ꯁꯥꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯒꯟꯄꯠꯅ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯣꯡꯁꯨ ꯃꯅꯤꯡ ꯊꯣꯡꯁꯨ ꯃꯄꯥꯟꯗꯒꯤ ꯂꯣꯏꯅꯃꯛ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯃꯔꯝꯗꯨꯅ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯁꯣꯜꯂꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯊꯣꯡꯅꯥꯎꯗꯒꯤ ꯑꯣꯏꯅ ꯀꯥꯟꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯈꯥꯛ ꯑꯔꯥꯎ ꯃꯔꯛꯇꯨꯗ ꯊꯣꯡꯅꯥꯎꯗꯒꯤ ꯀꯥꯟꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯊꯣꯛꯆꯔꯛꯂꯕꯁꯨ ꯑꯍꯜ ꯑꯣꯏꯔꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯃꯤ ꯇꯧꯔꯤ꯫ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯕ ꯎꯆꯦꯛ ꯑꯃꯒꯨꯝꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯔꯥꯎ ꯊꯣꯛꯃꯤꯟꯅꯔꯛꯈꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯕꯗꯣ ꯕꯩꯊꯣꯕꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯎꯍꯧꯏ꯫ ꯑꯗꯨꯕꯨ ꯕꯩꯊꯣꯕꯥꯅꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯕ ꯉꯝꯈꯤꯗꯦ꯫ ꯕꯩꯊꯣꯕꯥꯗ ꯌꯨꯝꯕꯨꯅ ꯃꯉꯣꯟꯗ ꯃꯔꯥꯜ ꯏꯔꯩ ꯂꯩꯇꯅ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯛꯂꯕꯁꯨ ꯃꯥꯅ ꯐꯅ ꯁꯥꯎꯗꯨꯅꯁꯨ ꯊꯕꯛ ꯇꯣꯛꯀꯅꯤ ꯍꯥꯏꯖꯔꯕꯁꯨ ꯃꯤꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯕꯁꯤꯅ ꯃꯥꯒꯤ ꯍꯤꯡꯅꯅꯕ ꯑꯃꯠꯇ ꯉꯥꯏꯕ ꯂꯝꯕꯤ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯐꯅ ꯁꯥꯎꯖꯔꯕꯁꯨ ꯊꯕꯛ ꯇꯣꯛꯄꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅꯗꯤ ꯃꯈꯣꯏꯕꯨ ꯏꯖꯠ ꯇꯧꯕꯤꯗꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯊꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯀꯔꯤꯁꯨ ꯀꯤꯗꯅ ꯆꯠꯈ꯭ꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤ꯫ ꯒꯟꯄꯠ ꯑꯃꯗꯤ ꯁꯔꯀꯥꯔ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗ ꯕꯩꯊꯣꯕꯥꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯈꯨꯔꯨꯝꯖꯍꯧꯏ꯫ ꯑꯍꯜ ꯑꯣꯏꯔꯕ ꯁꯣꯜꯂꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯆꯨꯝꯅꯒꯤ ꯁꯥꯇꯤꯟ ꯑꯃꯇꯪ ꯇꯨꯞꯃꯤꯟꯅꯗꯨꯅ ꯃꯤ ꯀꯅꯥꯁꯨ ꯆꯠꯇ꯭ꯔꯕ ꯁꯣꯔꯣꯛ ꯑꯗꯨꯗ ꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯇ꯭ꯔꯛ ꯑꯃ ꯂꯥꯛꯈꯤ꯫ ꯒꯟꯄꯠꯅ ꯃꯈꯣꯏ ꯃꯣꯔꯋꯥꯔꯤ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯐꯥꯎꯕ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯂꯝꯕꯤ ꯃꯇꯦꯛ ꯑꯃꯠꯇ ꯌꯥꯎꯖꯒꯦ ꯍꯥꯏꯔꯤ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯕꯁ ꯁ꯭ꯇꯦꯟ ꯐꯥꯎꯕꯗꯤ ꯃꯥꯒꯤ ꯇ꯭ꯔꯛ ꯑꯁꯤꯅ ꯊꯤꯟꯕꯤꯔꯝꯃꯒꯦ, ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯔꯥꯎ ꯃꯥꯒꯤ ꯇ꯭ꯔꯛ ꯃꯅꯤꯡꯗ ꯀꯥꯈꯠꯂꯣ ꯍꯥꯏꯔꯤ꯫ ꯇ꯭ꯔꯛ ꯃꯅꯨꯡꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗꯅ ꯉꯁꯥꯏꯗꯒꯤ ꯅꯣꯡꯂꯛꯇ ꯆꯠꯂꯨꯔꯕꯤ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯤ ꯁꯔꯀꯥꯔꯗꯤ ꯏꯪꯕꯅ ꯍꯦꯃꯟꯈꯤꯕꯅ ꯂꯩꯖꯕ ꯐꯤꯔꯣꯜ ꯈꯨꯗꯤꯡꯃꯛ ꯏꯟꯁꯤꯟꯗꯨꯅ ꯃꯁꯥ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯃꯥꯒꯤ ꯅꯨꯄꯥ ꯒꯟꯄꯠꯀꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯐꯝꯂꯤ꯫ ꯃꯈꯣꯏꯕꯨ ꯏꯖꯠ ꯇꯧꯕꯤꯗꯕ ꯃꯐꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯅꯣꯡꯂꯛꯇ ꯃꯤꯒꯤ ꯇ꯭ꯔꯛ ꯃꯅꯤꯡꯗ ꯃꯤꯒꯤ ꯃꯈꯥ ꯊꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯅ ꯁꯔꯀꯥꯔꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯕ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯁꯔꯀꯥꯔꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯒꯟꯄꯠꯇ ꯅꯨꯡꯁꯤꯅ ꯍꯪꯂꯛꯏ, ꯃꯣꯔꯤꯒꯥꯎꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗꯨ ꯍꯦꯛ ꯌꯧꯕꯒ ꯅꯪ ꯀꯔꯤ ꯍꯥꯟꯅ ꯇꯧꯒꯅꯤ? ꯒꯟꯄꯠꯅ ꯈꯨꯝꯂꯛꯏ, ꯃꯇꯝ ꯀꯨꯏꯅ ꯂꯩꯅꯔꯨꯗꯕꯒꯤ ꯃꯣꯠꯂꯕ ꯌꯨꯝꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯁꯦꯡꯗꯣꯛꯀꯅꯤ, ꯂꯪꯇ꯭ꯔꯤꯛ ꯂꯪꯍꯟꯒꯅꯤ꯫ ꯑꯩꯅ ꯏꯃꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤꯉꯩꯗ ꯅꯪꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯆꯥꯛ ꯊꯣꯡꯂꯛꯀꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯪꯅ ꯊꯣꯡꯒꯗꯧꯔꯤꯕ ꯍꯦꯟꯖꯥꯡꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯍꯦꯟꯖꯥꯡ ꯑꯣꯏꯒꯅꯤ꯫ ꯑꯩꯗꯤ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ꯫
Sarkarna ngamda ngamda hairei Moregaon khungang hek yobaga Moregaon laisangi manakta cheliba turen aduda isa pumba lupsanduna aikoina thengnakiba nungaitaba awaba punamak turenda loinamak chamthoklamlasi duga Moresor laisangda changduna isorgi mafamda thamoi sena khurumjaraba matungda aikoigi yumda changsi aduga aikoigi yumgi phaklang imungi wai pumbasu aina loinamak taigani imungsu aina yum manana aina apama mongda ningthijana semgani nang kaimta yorakpa yaroi aingonda su chairakpa yaroi aduga amuksu sarkarna yamna mathwai nungaijadana Ganpat hairei matam kuinadagi aina tawge khanba aina pamjaba amadi leiri Ganpatna hanglei karino sarkarna Ganpatta nungsina yengladuna numi numi maithong mada hairei aikoigi sumangda tulsi pambi ma thasi sumangda tulsi thabado aidi yamna pamjai Ganpatna su soidanamaki thasi hairei Ganpatki nungsiraba pakhumase tarabada sarkar laisabi macha amagumna yamna haraujana magi nupabu yenglaga tumin nokjari Ganpatna su sarkarda nungsini yengladuna hairei Aikoi anina chahi yankai hena punna leminarakpasida aina nangonda haiba kawu wahai pareng amadi leiri Trivi asida nang khaktanani aibu tasengna harauhanba aibu nungaihanba ngamba Sarkar nangondagi hena nungsiba amatta lekte Sarkar su Ganpatki wahaisingse tarabada nupi ubi yahaunabi yamna ikaijana nomi tawri Thangi sindana Moregaon tana chatkadorba lambi dugi bus stand yorakpa matamda Sarkar amadi Ganpat garidagi kumta hawi Ahal loriba matay manaw anina satin amada punna tuminaduna ahing athingba nonglak aduda tamna lakminari ahing naga thengjalakpane nong naga kanna chusalakpane sarkardi hanadagi naduna leibanina masado thak nikpa horakki maramaduna lambi gi mataida leramba yum leitaba miyoi singi tumpham oiriba pakhan amagi makhara changsinduna ahal loriba matay manaw anina nong thupli Makoi anina changlaliba pakhan aduda filamgi ahoba sarukta yawkiba raja kauba nupa adusu makoigi nakanda tumlam lei pakhan manungda changlaba matung nong chotraba matam aduda magi masa ngamdribi nupi sarkarna pothaba yananaba haidana makoina pujarakpa phiron khara lauthokduna leibak makhada tharami aduga sarkarna ngahak pothaba yananaba ningthijana pham sembirami Masigi matungdana Ganpat amadi sarkar sorok matayda khaliba pakhan adugi marumda por machet ama thaduna makhoi ani punna hipminari aduga Ganpatna masa ngamdaduna leiribi magi nupida hairi Moregaon yorabadi punamak pharani sarkarna su ngamda hairi ahingse tumthaba ngamdre isai ama saga aibu tumma thembiyu Ganpatna su magi nupida nungsina yenglaga sarkargi lengjumda makhutna nungsina nanbiraduna sarkarna tumthaba yananaba nungsiraba isai masak lei Ganpatki isai taba matamda sarkar su tumthakre Ganpat su isai sangna tumthakhiba khanghaudre Mathangi ayuktana Ganpatna mikap thorakpa matamda masa matomda haijari matam kuirabagi tungda ngasidi isase santi leina tumtharure aduga magi nakanda isisina tumlibi sarkargi masa paiduna nungsina haudoklui sarkar haugatlo haina aduba sarkardi haugalakte hujiksu isisina tumli maramaduna Ganpatna di yamna harauna hairei ngasidi nangsu matam kuirabagi tungda yamna nungaina tumjare nangi nasa sagalambadasu loinamuk ingthakre hojikti ngahaktanga nungaina tumammo ai cha lorukhige haramaga sarkarda mana subliba phaijup adusu nungsina chingkhatpirami masigi matungdana Ganpatna manakta leramliba cha hotel amadagi cha glass ani loruraga sarkar makhoi ani punna thaminnabagidamakta sarkargi manakta amu halakhi Ganpatna di magi nupi sarkarda hairi mafam asida leiba laisangchida lai khuramlamlaga Moregaon tamna chatlasi haugatlo haiduna magi nupi masa paiduna nomloi aduba Ganpatna hanna sarkargi masa nomduna haudoklabasu sarkar machi lenkhidre hangnaba miku amadana Ganpat akiba wakhal amaga loinana magi nupida yamna kijana yingladuna haugatlo sarkar chananaba tawrasi hairi akiba wakhal asini hemankhiduna Ganpatna sarkargi masa nomladuna haudokli Pitribe pumbana aibu thadomaga chatkhrabasu aigi marup ramna aibu thadomaga chatkhrabasu nangnadi aibu thadomaga chatkinu Moregaon dale horiba aikoigi yumgi sumangda tulsi thase haina khibadaine haugatlo sarkar haina hanna kauri Ganpatna thamoi shokna magi nupibu kauduna kaplibada tarubada manakta leramba miyoi khara changsinnarakhi mayam maraktagi ahal loribi nupi mana changsinduna sarkargi masa soktuna yengloraba matungda Ganpatna awaba maithong amaga loinana hairei nangi nupi se leikhidre nangi nupina ningthina pothajanaba magi aroiba mathong pangthoknaba tawrasi dubu Ganpatti hairakliba wasida thajaba ngamdaduna masa matomda haijari aigi sarkarna aibu hunduamaga chatkhiba haibase oithokhtaba wani Mathangi sendana sarkargi aroiba mathomangam makhoigini haibada kanasu leijadrabagum lambi matayda leiriba mayum makai leijadaba mayam punduna pangthokhi duga Ganpatti matomda angawba amagumna famli ngahak leiragana mafam ajuda punna leiramba yum makai leijadaba singadasu magi hingnanaba thabak sunaba chanakre adubu mayam maraktagi raja haiba nupadu kaktangdi Ganpatki manakta leptuna lehori
ꯑꯗꯨꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯤꯕ ꯒꯟꯄꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯒꯟꯄꯠꯇ ꯄꯤꯔꯗꯨꯅ ꯍꯥꯏꯔꯤ, ꯅꯪꯒꯤ ꯕꯦꯒꯇ ꯌꯥꯎꯔꯝꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯑꯩꯅ ꯍꯨꯔꯥꯟꯗꯨꯅ ꯌꯨ ꯂꯣꯏꯅꯃꯛ ꯊꯛꯇꯣꯛꯈ꯭ꯔꯕꯅꯤ, ꯄꯩꯁꯥ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯂꯦꯝꯍꯧꯔꯤꯕ꯫ ꯑꯗꯨꯕꯨ ꯒꯟꯄꯠꯅꯗꯤ ꯔꯥꯖꯥꯒꯤ ꯃꯔꯦꯡꯕꯥꯟꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯝꯂꯒ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯔꯥꯖꯥꯅꯁꯨ ꯄꯩꯁꯥ ꯑꯁꯤ ꯂꯧꯁꯤꯜꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯌꯨ ꯊꯛꯇꯣꯛꯈ꯭ꯔꯅꯤ ꯍꯥꯏꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯒꯟꯄꯠꯇꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯒꯨꯝꯅ ꯀꯧꯕ ꯉꯥꯡꯕ ꯑꯃꯠꯇ ꯇꯥꯗꯅ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤ꯫ ꯔꯥꯖꯥꯁꯨ ꯒꯟꯄꯠꯀꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯒꯟꯄꯠꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯕ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯒꯟꯄꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯦꯟꯈꯤ꯫ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯧꯅ ꯒꯟꯄꯠ ꯔꯥꯖꯥꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯩꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯃꯀꯔꯟ ꯑꯃꯗꯤ ꯕꯤꯗ꯭ꯌꯥꯅ ꯃꯃꯥ ꯃꯄꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯉꯁꯤꯁꯨ ꯍꯟꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯂꯤ꯫ ꯅꯦꯍꯥ ꯑꯃꯗꯤ ꯕꯤꯗ꯭ꯌꯥꯅ ꯄꯨꯂꯤꯁꯇ ꯍꯥꯏꯔꯤ, ꯊꯥ 3 ꯍꯦꯟꯖꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯁꯛ ꯅꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯊꯤꯕ ꯉꯝꯗꯕ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯃꯊꯧ ꯀꯩꯝꯇ ꯇꯧꯗꯕ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯂꯥ? ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯟꯈꯠꯇꯨꯅ ꯆꯩꯔꯛꯏ, ꯑꯩꯈꯣꯏꯗ ꯏꯊꯧ ꯇꯧꯏ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯃꯇꯝ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯅꯃꯥ ꯅꯄꯥꯕꯨ ꯅꯈꯣꯏꯒꯤ ꯅꯊꯧꯅꯤ, ꯅꯈꯣꯏꯒꯤ ꯗꯥꯏꯇꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯂꯕꯗꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯝꯃꯣꯏ꯫ ꯃꯊꯪꯒꯤ ꯁꯟꯗꯅ ꯒꯟꯄꯠꯇꯤ ꯔꯥꯖꯥꯒꯤ ꯈꯣꯡꯎꯞ ꯀꯥꯞ ꯊꯥꯐꯝ ꯃꯐꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯔꯥꯖꯥꯅꯁꯨ ꯒꯟꯄꯠꯄꯨ ꯃꯥꯒꯤ ꯍꯦꯛ ꯃꯄꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯣꯇꯦꯜꯗꯒꯤ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯆꯥꯔꯨꯔꯣ, ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯍꯥꯏꯔꯤ꯫ ꯒꯟꯄꯠꯅꯁꯨ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯍꯣꯇꯦꯜ ꯑꯃꯗꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯆꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯦꯛ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯁꯣꯔꯣꯛ ꯋꯥꯡꯃꯗ ꯊꯤꯌꯦꯇꯔꯒꯤ ꯗ꯭ꯔꯃꯥ ꯍꯣꯜ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯛꯈꯤ꯫ ꯒꯟꯄꯠ ꯊꯤꯌꯦꯇꯔꯒꯤ ꯗ꯭ꯔꯃꯥ ꯍꯣꯜ ꯑꯗꯨꯗ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯇꯥꯅ ꯃꯤꯠꯐꯝ ꯍꯣꯡꯗꯕ ꯃꯈꯩ ꯌꯦꯡꯂꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯕꯗ ꯃꯆꯥꯅꯨꯄꯥ ꯔꯥꯖꯥꯅ ꯒꯟꯄꯠꯇ ꯅꯨꯡꯁꯤꯅ ꯍꯪꯂꯛꯏ, ꯕꯕꯥ ꯅꯪꯕꯨ ꯗ꯭ꯔꯃꯥꯒ ꯌꯦꯡꯅꯤꯡꯕ꯭ꯔꯥ? ꯒꯟꯄꯠꯅ ꯈꯨꯝꯂꯛꯏ, ꯗ꯭ꯔꯃꯥꯒꯤ ꯇꯤꯀꯦꯠꯁꯦ ꯌꯥꯝ ꯇꯥꯡꯕꯅꯤ, ꯑꯩꯗꯤ ꯌꯦꯡꯅꯤꯡꯗꯦ꯫ ꯔꯥꯖꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯩꯁꯥꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯗ꯭ꯔꯃꯥ ꯌꯦꯡꯅꯅꯕ ꯇꯤꯀꯦꯠ ꯁꯣꯏꯗꯅꯃꯛꯀꯤ ꯀꯛꯀꯦ, ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯗ꯭ꯔꯃꯥ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯁꯤꯟ ꯑꯃꯗꯅ ꯒꯟꯄꯠ ꯑꯃꯗꯤ ꯔꯥꯖꯥ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯇꯨꯔꯦꯟ ꯃꯈꯥ ꯑꯗꯨꯗ ꯃꯈꯨꯠꯇ ꯆꯩ ꯑꯆꯧꯕ ꯄꯥꯏꯕ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯈꯥꯏꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯁꯤꯡ ꯑꯗꯨꯅ ꯇꯨꯝꯖꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌా ꯑꯃꯗ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕ ꯃꯈꯩ ꯀꯟꯊꯠꯄꯤꯔꯤ꯫ ꯂꯩꯖꯔꯝꯕ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩ ꯑꯗꯨꯅ ꯀꯟꯊꯠꯇꯨꯅ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯃꯣꯍꯝꯃꯗ ꯍꯥꯏꯔꯤꯕ ꯌꯨ ꯉꯥꯎꯕ ꯅꯨꯄꯥ ꯑꯗꯨꯅ ꯒꯟꯄꯠꯅ ꯊꯕꯛ ꯇꯧꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯒ ꯒꯟꯄꯠꯇ ꯕꯕꯥ ꯀꯧꯔꯗꯨꯅ ꯄꯥꯎ ꯇꯝꯂꯤ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗꯣ ꯄꯨꯂꯤꯁ ꯂꯥꯛꯂꯒ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯍꯧꯔꯦ꯫ ꯒꯟꯄꯠꯁꯨ ꯃꯌꯨꯝꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯄꯨꯂꯤꯁꯁꯤꯡꯅ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏ ꯌꯥꯡꯈꯥꯏꯕ ꯂꯣꯏꯔꯝꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯔꯥꯖꯥꯕꯨꯁꯨ ꯄꯨꯂꯤꯁꯁꯤꯡꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯆꯧꯕ ꯆꯩ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯒꯟꯄꯠꯁꯨ ꯃꯆꯥꯅꯨꯄꯥ ꯔꯥꯖꯥꯕꯨ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨꯗꯤ ꯈꯥꯝꯂꯝꯗꯨꯅ ꯑꯗꯨꯝ ꯊꯧꯈ꯭ꯔꯦ꯫ ꯔꯥꯖꯥꯅꯗꯤ ꯃꯄꯥꯅ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯗꯨ ꯎꯕꯗ ꯄꯨꯂꯤꯁ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯄꯥꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯅ ꯂꯥꯎꯔꯛꯏ, ꯑꯩꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯆꯥꯐꯝ ꯍꯣꯇꯦꯜꯗꯨꯗ ꯆꯠꯂꯒ ꯕꯕꯥꯅ ꯆꯥꯅꯤꯡꯕ ꯆꯥꯔꯝꯃꯣ, ꯑꯩ ꯍꯜꯂꯛꯑꯒ ꯄꯩꯁꯥ ꯄꯤꯒꯦ ꯍꯥꯏꯌꯣ꯫ ꯑꯗꯨꯕꯨ ꯒꯟꯄꯠꯇꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯥꯕꯨ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯉꯝꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯗꯨ ꯇꯥꯟꯅꯔꯛꯂꯤ꯫ ꯒꯟꯄꯠ ꯃꯆꯥꯅꯨꯄꯥꯕꯨꯁꯨ ꯈꯥꯝꯕ ꯉꯝꯍꯧꯗ꯭ꯔꯦ, ꯄꯨꯂꯤꯁꯅ ꯑꯗꯨꯝ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ, ꯃꯥ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯦ꯫ ꯒꯟꯄꯠ ꯃꯥꯅ ꯃꯌꯨꯝꯅꯤ ꯈꯟꯖꯗꯨꯅ ꯂꯩꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤꯗꯤ ꯆꯟꯅꯐꯝ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ, ꯃꯌꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯀꯥꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯒꯟꯄꯠ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯁꯣꯔꯣꯛ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯩꯒꯤ ꯂꯩꯐꯝ ꯑꯃꯠꯇ ꯄꯤꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ ꯂꯩꯒꯗꯕ ꯀꯣꯅꯨꯡ ꯅꯠꯇ꯭ꯔꯕꯁꯨ, ꯑꯆꯧꯕ ꯌꯨꯝꯖꯥꯎ ꯑꯃ ꯅꯠꯇ꯭ꯔꯕꯁꯨ, ꯅꯣꯡ ꯌꯨꯗꯕ, ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯗꯕ, ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯆꯪꯗꯕ ꯋꯥꯔꯕ ꯍꯛꯆꯥꯡ ꯑꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯖꯕ ꯌꯥꯕ ꯃꯐꯝ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯁꯔꯀꯥꯔꯒꯤ ꯇꯨꯜꯁꯤ ꯄꯥꯝꯕꯤ ꯑꯃꯇꯪ ꯊꯥꯅꯅꯕ ꯂꯝ ꯃꯆꯦꯠ ꯑꯃꯠꯇꯒ ꯄꯤꯕꯤꯌꯨ꯫ ꯗ꯭ꯔꯃꯥꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯁꯛꯈꯪꯕꯤꯈꯤꯕ ꯒꯟꯄꯠꯅ ꯊꯃꯣꯏ ꯀꯥꯏꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯤꯕ ꯈꯣꯜꯂꯥꯎꯁꯤꯡ ꯑꯁꯦ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗꯅ ꯃꯀꯔꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯎꯠꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯀꯔꯟ ꯃꯥꯒꯤ ꯅꯨꯄꯤ ꯅꯦꯍꯥ, ꯃꯆꯥꯅꯨꯄꯤ ꯃꯦꯘꯥꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯃꯄꯥꯝꯗ ꯅꯦꯍꯥꯒꯤ ꯃꯃꯥ ꯁꯦꯕꯥ ꯇꯧꯗꯨꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯀꯔꯟ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯅꯦꯍꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯀꯔꯟꯗ ꯍꯪꯂꯛꯏ, ꯀꯩꯗꯧꯔꯦ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯏ? ꯃꯀꯔꯟ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯉꯁꯤꯁꯦ ꯕꯕꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ꯫ ꯃꯄꯨ ꯄꯜꯂꯛꯄ ꯃꯇꯝꯗ ꯃꯦꯘꯥꯅꯁꯨ ꯄꯨꯄꯨ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ, ꯄꯨꯄꯨ ꯃꯅꯥꯛꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯤ꯫ ꯑꯁꯣꯝꯗꯅ ꯔꯥꯖꯥꯗꯤ ꯂꯝꯄꯥꯛ ꯑꯃꯗ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯒꯟꯄꯠ ꯉꯝꯗ ꯂꯥꯛꯂꯒ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯗꯒꯤ ꯋꯥꯗꯨꯅ ꯇꯨꯝꯖꯔꯤꯕ ꯔꯥꯖꯥꯕꯨ ꯅꯨꯡꯁꯤꯅ ꯍꯧꯗꯣꯛꯂꯗꯨꯅ ꯍꯪꯂꯤ, ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗꯒꯤ ꯄꯨꯂꯤꯁꯅ ꯊꯥꯗꯣꯛꯄꯤꯔꯛꯏ? ꯄꯨꯂꯤꯁꯅꯗꯤ ꯅꯉꯣꯟꯗ ꯐꯨꯕꯤꯔꯛꯄ꯭ꯔꯥ? ꯔꯥꯖꯥꯅ ꯈꯨꯝꯂꯛꯏ, ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯒ ꯑꯌꯨꯛꯇ ꯑꯗꯨꯝ ꯊꯥꯗꯣꯔꯛꯑꯦ꯫ ꯄꯨꯂꯤꯁꯅꯗꯤ ꯑꯩꯈꯣꯏꯗ ꯀꯩꯝꯇ ꯐꯨꯗꯦꯗ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯃꯃꯥꯏ ꯃꯃꯤꯠꯇꯤ ꯏꯈꯥꯝ ꯈꯥꯝꯂꯤ, ꯏꯄꯣꯝ ꯄꯣꯝꯂꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯔꯥꯖꯥꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ
ड्रामा येंगननबा टिकेट अनि लौथोरकलगा गणपत पिरई गणपतना यामना वाजन हाइरई असुक तांगबा ड्रामा गे टिकेट सिंगसे कदुबगी लैरुरिनो राजाना मुखुमलई टिकेट तो अइना लैबा नते ड्रामा गे मैनेजर गे खुंगुप सिंगदो अइना लोइनमक पोलिस तौबिरबनी मदुदा पेनबिरदना अइना मैनेजर दगी टिकेट अनि खतंग निहौबनी मैनेजर अदुनसु हराव हराव पिबिरमे मतम कुइरबगी तुंगदा गणपत मागी थवाई ओइबा थिएटर ड्रामा अमुक हना येंबा फंगलगनी खलुबदा यामना नुंगाइजना मोंदा नुंगाइना इसै मते अमबु ngangli मागा करिसु मरी थोकनदबा राजाना मचा सकना मागीदमक्ता तौबिरिबसिंग सिदा ओंथोकनासु पेंजरी ngasiसे गणपत की मपोक नमिने हाइबसे राजाना खंगजद्रबसु गणपत की मपोक नमिने सिदा माना ख्वाइदगी पामजबा खुदोलदो मचा सकलबा राजाना पिबिरी मथंगी सिंदना राजा अमदी गणपत मतम कुइरबगी तुंगदा थिएटर द पुन्न चंगमिनदुना नुंगारबा ड्रामा अमा यंगमिनरी ड्रामा द उरबा मतमदा गणपत किदी माना मतम अमदा स्टेज मथक्ता मनिंग मखा तमना तोंगान तोंगान मियोय कयागी सकलोन लौदुना तौखिबा मागी ड्रामा सिंगदा निंगसिंगली नुमित असिदा ड्रामा सानरिबा कलाकार अदुनदी गणपत उबा मतमदा गणपत कनानो हाइबा मसक खंखी नुमित असिगी नुंगदांगदना राजागी ममंगदा मागी लैखिद्रब मरु राम उरमी राम अमदी गणपत पुन्न फमिनदुना यु थकमिनरी पुंसिगी अवा नुंगाय वारी कया अमा तमली गणपत नसु मागी नुंगायतबा माना थेंगनरिबा थौदो खुदिमक ममानबा रामद अमत चिथदना तमली मागी वारी सिंगदो तारुरगा राम ना हाइरई मतम अमददी आइगी इमित्ते इचा उबा फंगजदे हाइदुना आइना यामना नुंगायजखिदबनी अदुबु नंगी ओइरमलिबा नवोंगना तवसी उरुरगदी आइगी इचा यावजखिदबदो मदुनि हेना नुंगायरबरा हेना फरबरा हाइना खलकले मथंगी अयुक्तना गणपतना ड्रामा येंबा लाकपा निमित्ता उहौबा कलाकार अदुना मकरन मयुमदा लाकलगा रांगदी गणपत अखोगी थिएटरदा खुंगुप काप थाबा नुपा अमगा लोइनना ड्रामा येंबा पुन्ना लामिनखी हाइना पाव तमली पावसे तारबा मतमदा नेहाना विद्या अमदी राहुलदा पाव पिदुना मखोय अनिबु खुदक्ता कौरी गणपतपु मयुमदा लौरुनबा थौदो असिगी मतुंगदनी गणपत की मचा ममुकसिंगना पुलिस का लोइनना खुंगुप काप थाबा राजाबु फुदना गणपतपु कदायदा लोसिनख्रे हादुना कोइथि थिबा लाखिबदौ मथंगी सेनसिना मैना तुमना चाख्रबा गणपत की थिएटर की फंबा अदुमनी फंबा मथक्ता लेरिबा मैना चाकपा हौरमलबा अचौबा चौकरीदुदा फमलदुना गणपतना मागी पुंसिदा थोखिबा नुंगायतबा थौदोकसिंग अदुगी वारी सिद्धार्थ लिरमली निंगबा कायरबा अवाबना थलबा मागी वारीसिंग अदु निंगसिंगलबा मतमददी गणपत असेंगबा ताइबंगना करिनो मागी हौख्रबा लीला सानरिंगी मतंगी पुंसिना करिनो हाबसे अनिगी खेनबा खंगलक्त्रबगुम मरी मखोंग सनमदबा वा ngakta ngangli माना तौखिबा ड्रामा की डायलॉग सिंगसु मथंग मथंग ओइना तौरकली तंजा सिदा मकरन अमदी विद्याना लुचिंगदुना इमुंग मनुंग खुबना थिएटर की मनुंग चंगलखी विद्यानदी स्टेज मथक्ता फमलमलिबा गणपत उबा मतमदा बाबा हाइना हराव हराव कौरखी अदुबु ताइबंगना करिनो हौख्रबा पुंसिना करिनो अनिगी खेनबा खंगसिलक्त्रबा गणपतनदी मचानुपीदा येंगलगा हंगलई कनानो नंगना मसे मतुंगदना मकरन अमदी मयाम पुन्ना चंगमिनरक्तुना मपागी मनाक्ता लेबदुना मपादा नुंगसिना येंगलदुना हाइरई अखोय बाबाबु लौबा लाक्लिबनी युमदा हन्ननबा तौरसी गणपतना हंगलई नखोयने एबु पुदोरिबसे करम्बा युमदनो नेहाना मु मपागी ओइरमलिबा फिबम मदुदा यामना निंगमदना येंगलदुना हाइरई अखोयगी युमदनी बाबा बाबाबु फंगननबगिदमक्ता अखोयने मफम मफम खुदिमक्ता कोचत चतुना थीरुरबनी गणपतनसु ममित्त मपि इराचेना यामना निंगमदना हाइरई अइनसु नखोयगी लंबी कोइथि थीखिबनी असो कुइरबा मतमसे अखोयगी माइकैदा येंगबिरकद्रा हाइदुना नखोयगी माइकैतबु येंखिबनी नखोयबु कोइथि थीखिबनी अदुबु नखोयगी लाखिद्रे अखोयबु थिरखिद्रे राहुल नमु इंगना तमना मपादा हाइरई बाबा युमदा हन्ननबा तौरसी अखोय यामना सोइख्रे पुनमक्सिंग अदु खंथरुरगा अखोयसु इकायबना लोरबनी तंजा सिदा मकरन नमु मपादा हंगलई बाबा इमादी कदाय लैख्रे गणपत ममित्त मपि इराचेना नोमी तौरदुना खुमलई अैगी सरकारदी मागी अरोइबा पंथुंगफमदो यौननबा मागी लाइबकना तमलंबा लंबीदुदा मतोमदा चटख्रे विद्याना मु पाखना हंगलई इमागी अरोइबा पंथुंगफम हाइबदी कदायदनु बाबा गणपत थमोय पेना नोकलदुना खुमलई सरकार की अरोइबा पंथुंगफमदो कदायदनु हाइबा आइसु खंगदे हंदा मुति नेहानसु यामना चिंगनना हंगलई इमादा करी तौख्रबगी असेंगबा अमुक्तदि हाइबियु तंजा सिदा ngसाइदगी पुलिसना फाजिनदुना लेपलिबा राजाना गणपत की मचासिंग मतौदु उरुबदा यामना शाउनिंगना खुमलई इमादी मोलबा सोरक मतायदुदा मसा ngamdana tumkhibadagi adumak hawgalakidre aduga amukshu machasingda mamit khana yengnaduna hairei इमागे अरोइब मथौमंगमदो मचामसु कनासु लेजेदबगुम मयुम मकै लेजेदब लंबीगी मतायदा सैदांगफम लौदुना लेरिबा अखोय मयाम चंगदना पांगथोखी पाव असे तारब मतुंदा गणपतकी मचा ममौदी वा ngambo फाव थोखिद्रे अदुगा गणपतनदी सरकारबु निंगसिंगदुना थमोय कायना कपली मिकुप असिदा राजाना स्टेज मथक्ता थमोय कायना कपलिबा गणपत ताननब लावरदुना हाइरei बाबा मखोयगा लोइनना चत्रिंगिदा वखन मुन्ना खंथाउखो बाबाबु पामद्रे नुंगसिद्रे हादुना अमोयबा फत्ता हौदीगुमना सोरोक मतायदा लंगथोकपिरखरबनी
ꯃꯈꯣꯏꯅ ꯕꯕꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯁꯦ ꯕꯕꯥꯒꯤ ꯂꯩꯖꯕ ꯂꯧ ꯍꯤꯡꯈꯣꯜ ꯃꯥꯜ ꯆꯥꯡ ꯄꯨꯝꯅꯃꯛ ꯃꯈꯣꯏꯗ ꯂꯣꯏꯅꯃꯛ ꯁꯤꯟꯅꯈ꯭ꯔꯣ ꯃꯗꯨꯕꯨ ꯐꯪꯂꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯟꯖꯈ꯭ꯔꯅꯤ ꯕꯕꯥꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒ ꯄꯨꯟꯅ ꯂꯩꯁꯤ ꯔꯥꯖꯥꯒꯤ ꯊꯧꯅꯥ ꯂꯩꯔꯕ ꯋꯥꯍꯩꯁꯤꯡꯁꯦ ꯇꯥꯔꯕ ꯃꯇꯝꯗ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯄꯨꯂꯤꯁ ꯑꯗꯨꯅ ꯔꯥꯖꯥꯒꯤ ꯃꯃꯥꯏꯗ ꯍꯟꯅ ꯈꯨꯄꯥꯛ ꯊꯥꯗꯨꯅ ꯃꯥꯕꯨ ꯊꯤꯅ ꯐꯨꯔꯛꯈꯤ ꯃꯁꯤ ꯎꯔꯨꯕꯃꯛꯇꯗ ꯒꯟꯄꯠꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯆꯩꯔꯗꯨꯅ ꯍꯥꯏꯔꯦ ꯃꯐꯝ ꯑꯁꯤ ꯊꯤꯌꯦꯇꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯊꯤꯌꯦꯇꯔꯒꯤ ꯅꯤꯡꯊꯧꯅꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯃꯥꯃꯛꯇꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯔꯥꯖꯥꯗ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯐꯨꯔꯤꯕꯅꯣ ꯊꯤꯌꯦꯇꯔ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯂꯥꯏꯁꯪ ꯃꯟꯗꯤꯔꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯣꯊꯥꯐꯝꯅꯤ ꯑꯁꯤꯒꯨꯝꯂꯕ ꯑꯩꯒꯤ ꯁꯦꯡꯂꯕ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯇꯧꯔꯤꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯑꯩꯒꯤ ꯁꯦꯡꯂꯕ ꯃꯐꯝꯁꯦ ꯃꯥꯡꯊꯣꯛꯂꯦ ꯑꯗꯨꯅ ꯍꯧꯖꯤꯛꯃꯛ ꯊꯤꯌꯦꯇꯔ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥ ꯔꯥꯖꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯪꯂꯛꯏ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯔꯥꯖꯥ ꯅꯪꯕꯨ ꯁꯣꯛꯄ꯭ꯔꯥ ꯔꯥꯖꯥ ꯃꯃꯥꯏ ꯃꯃꯤꯠꯇ ꯏꯅ ꯄꯨꯡꯉꯥꯡꯈꯩ ꯆꯦꯟꯊꯔꯤ ꯑꯗꯨꯕꯨ ꯃꯄꯥꯗ ꯕꯕꯥ ꯑꯩ ꯀꯩꯝꯇ ꯁꯣꯛꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯒꯟꯄꯠꯅ ꯔꯥꯖꯥꯗ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯅꯃꯥ ꯔꯨꯛꯁꯥꯅꯥꯅ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯑꯩꯈꯣꯏꯅꯤꯕꯨ ꯉꯥꯏꯔꯝꯂꯅꯤ ꯒꯟꯄꯠꯀꯤ ꯃꯆꯥꯁꯤꯡꯗꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯃꯄꯥꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯇꯨꯃꯤꯟ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯔꯥꯍꯨꯜꯅꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯤ ꯕꯕꯥꯅ ꯉꯥꯡꯂꯤꯕ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯕꯕꯥꯅ ꯄꯦꯟꯗꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕ ꯅꯆꯥ ꯑꯩꯈꯣꯏꯁꯨ ꯈꯪꯖꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ ꯒꯟꯄꯠꯁꯨ ꯃꯥꯅ ꯐꯝꯂꯝꯂꯤꯕ ꯃꯩꯅ ꯆꯥꯛꯄ ꯍꯧꯔꯨꯔꯕ ꯆꯧꯀ꯭ꯔꯤꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯌꯦꯡꯂꯗꯨꯅ ꯃꯈꯣꯡ ꯁꯦꯛꯂꯤ ꯊꯥꯡꯂꯒ ꯍꯥꯏꯔꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯆꯠꯄ ꯃꯇꯝ ꯑꯣꯏꯔꯦ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯒꯟꯄꯠ ꯂꯦꯞꯂꯝꯕꯗꯒꯤ ꯂꯣꯡꯅ ꯍꯥꯏꯊꯈꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯒꯟꯄꯠꯄꯨ ꯂꯩꯕꯥꯛ ꯃꯈꯥꯗꯒꯤ ꯀꯣꯟꯈꯠꯇꯨꯅ ꯊꯝꯂꯤ ꯃꯆꯥ ꯃꯃꯧꯁꯤꯡꯅ ꯒꯟꯄꯠꯄꯨ ꯀꯧꯗꯨꯅ ꯐꯅ ꯀꯞꯆ ꯂꯥꯎꯖꯔꯕꯁꯨ ꯒꯟꯄꯠꯅꯗꯤ ꯃꯆꯥ ꯃꯃꯧꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ ꯒꯟꯄꯠꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯃꯥꯕꯨ ꯃꯁꯛ ꯈꯪꯕꯤꯈꯤꯕ ꯃꯥꯒꯤ ꯑꯔꯣꯏꯕ ꯄꯦꯟꯗꯕ ꯋꯥꯔꯤ ꯀꯌꯥ ꯇꯥꯕꯤꯈꯤꯕ ꯁꯤꯗꯥꯔꯊꯀꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯔꯗꯨꯅ ꯍꯥꯏꯔꯝꯂꯤ ꯁꯤꯗꯥꯔꯊ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯁꯛ ꯈꯪꯂꯕ꯭ꯔꯥ ꯗ꯭ꯔꯃꯥꯒꯤ ꯅꯤꯡꯊꯧ ꯑꯃꯅ ꯀꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯂꯤ ꯍꯥꯏꯕꯗꯣ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯒꯟꯄꯠ ꯃꯥꯒꯤ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ ꯃꯇꯝ ꯀꯨꯏꯅ ꯋꯥꯖꯔꯛꯂꯕ ꯃꯆꯥꯁꯤꯡꯒꯤ ꯃꯐꯝꯗꯒꯤ ꯏꯀꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯈꯪꯖꯔꯛꯂꯕ ꯒꯟꯄꯠ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯄꯣꯊꯥꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯁꯤꯃꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯤꯂꯝꯁꯤꯒꯤ ꯋꯥꯔꯤ ꯂꯤꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯍꯩꯇꯕꯒꯤ ꯀꯥꯟꯊꯣꯛꯄ ꯃꯇꯦꯛ ꯈꯔ ꯌꯥꯎꯈꯤꯕꯅꯤ ꯑꯗꯣ ꯐꯤꯂꯝꯁꯤꯗꯤ ꯌꯥꯝ ꯐꯖꯕ ꯐꯤꯂꯝꯅꯤ ꯃꯇꯝ ꯐꯪꯉꯗꯤ ꯃꯌꯥꯝꯁꯨ ꯐꯤꯂꯝ ꯑꯣꯏꯅ ꯑꯃꯨꯛꯇꯪꯒ ꯌꯦꯡꯕꯤꯌꯨ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ